mute them thamo tham. Question. Okay. I think we are on live com, so please share our YouTube link and let's get the party started. Recent YouTube ki link to share to bigro koi hong na bators. Okay. Welcome, everyone. Welcome. This is a 60 days challenge. In the history of Manipur, it will be a complete different challenge. Sida ma'am akoina ngasi men oina kai khana doino har matamda 60 days challenge na akoina Monday de ma horni ko. Monday jida pung je khoi committee member ma'am ma khanaraga Sunday da khoi pung taruk makhai da khoi meeting am tawjani. Auda koi matam se koi decide tawni ko most probably evening da oina tawni ba ado myam yargadi ko ngatang ngai minagi si koi gi kano se live se ko aduga hawsi ko kano da YouTube da kitang comment pibiro ko YouTube da ji geng biriba myam do ko yargadi ke lamdai no dai biro aduga koi program se hawsi. Okay. Greshan social media, Facebook, Instagram, share then to be grow got the okay whole no. Okay. Do meam ing biri go, ing biri meam say kai de no tang kan to biro high biro the okay horsey. Okay. So meam hoigi kanogi mentally akhona sigi YouTube chida ngasi akhona tokchari se kai maram gi no ham tamda number 1 da meam da ina sigi se utke tawne 60 days silence ha kai no ham tamda
ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯗꯤ ꯕꯤꯒꯤꯅꯔꯁꯅꯦꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯀꯣ ꯑꯗꯣ ꯃꯤꯁꯦ ꯈꯤꯇꯪ ꯌꯥꯝꯈꯤꯁꯅꯨ ꯑꯗꯨꯒ ꯑꯩ ꯍꯧꯔꯛꯀꯦ ꯀꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯀꯣ ꯒ꯭ꯔꯦꯁꯟ ꯇꯦꯂꯤꯒ꯭ꯔꯥꯝꯗꯁꯨ ꯑꯃꯨꯛꯇꯪ ꯊꯥꯗꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯁꯦ ꯑꯗꯣ ꯂꯥꯏꯐꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯀꯣ ꯀꯣꯃꯦꯟ ꯑꯝꯇꯪ ꯊꯥꯗꯕꯤꯔꯣ ꯀꯣ ꯅꯣꯏ ꯔꯦꯗꯤꯗ ꯂꯩꯔꯒꯗꯤ ꯔꯦꯗꯤꯗ ꯂꯩꯕꯤꯔꯣ ꯀꯣ ꯁꯤ ꯍꯧꯔꯁꯦ ꯒ꯭ꯔꯦꯁꯟ ꯍꯧꯔꯁꯤꯔꯣ ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯤꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯉꯥꯡꯉꯥꯏꯒꯤꯁꯦ ꯗꯥꯁꯨ ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯁꯦꯞ ꯇꯧꯔꯛꯀꯦꯀꯣ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨꯅꯦ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯊꯥꯗꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯣꯝꯅ ꯁꯤ 60 ꯗꯦꯖ ꯆꯦꯂꯦꯟꯖꯁꯦ ꯀꯩꯀꯩꯒꯤ ꯑꯣꯏꯗꯧ ꯃꯥꯟꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯂꯩꯗꯅ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯕꯗꯣ ꯑꯗꯨꯝ ꯊꯥꯗꯕꯤꯔꯛꯑꯣ ꯑꯩ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦꯀꯣ ꯁꯤꯒꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩ ꯍꯥꯟꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯩ ꯑꯟꯁꯔ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯑꯝꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜꯁꯤꯗ ꯑꯣꯀꯦ Advanced skill set. ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯒ꯭ꯔꯦꯁꯟ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯅꯕꯥꯅꯤꯒꯤꯗꯤ ꯀꯩꯀꯩ ꯀꯣꯏꯁꯟ ꯂꯩꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯝꯕꯔꯁ ꯃꯌꯥꯝꯗꯒꯤ ꯀꯩꯀꯩ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯥꯖꯁꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯣꯀꯦ ꯒ꯭ꯔꯦꯛꯁꯟꯒꯤ ꯁꯥꯎꯟꯁꯦ ꯂꯥꯛꯇꯦ ꯀꯣ ꯍꯜꯂꯣ ꯇꯥꯏ 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 ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯁꯦ ꯀꯩꯅꯣꯗ 60 ꯗꯦꯖꯀꯤꯗ ꯑꯗꯨꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯁꯦ ꯗꯥꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ 60 ꯗꯦꯖꯀꯤ ꯍꯥꯏꯗꯤ ꯊꯝꯃꯣ ꯀꯣ ꯅꯕꯥꯅꯤ ꯀꯩꯅꯣꯝ ꯂꯥꯛꯑꯦ ꯍꯥꯏꯔꯣ 60 ꯗꯦꯖꯀꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯑꯣꯚꯔꯚꯤꯌꯨ ꯑꯃ ꯁꯥꯎꯟꯁꯦ ꯀꯩꯅꯣ ꯑꯦꯀꯣꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯕꯥꯅꯤꯒꯤ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ 60 ꯗꯦꯖꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯥꯎꯟꯁꯦ ꯌꯥꯗ꯭ꯔꯦ ꯅꯕꯥꯅꯤꯒꯤꯗꯣ ꯅꯪ ꯚꯣꯏꯁꯇꯣ ꯂꯩ ꯆꯦꯛ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨꯅꯦ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯀꯣꯏꯁꯟ ꯂꯩꯕ ꯃꯌꯥꯝꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯏ ꯒ꯭ꯔꯦꯁꯟ ꯅꯪ ꯍꯥꯟꯅ ꯍꯧꯕꯤꯔꯛꯑꯣ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ ꯂꯩꯕꯒꯩꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯥꯟꯅ ꯖꯔ ꯖꯔ ꯑꯝꯇ ꯆꯠꯂꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝꯁꯦ ꯍꯧꯔꯁꯦ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯒ꯭ꯔꯦꯁꯟ ꯅꯪꯒꯤ ꯁꯥꯎꯟꯗꯣ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯌꯥꯏ ꯒ꯭ꯔꯦꯁꯟ ꯅꯪ ꯍꯥꯟꯅ ꯍꯧꯕꯤꯔꯛꯑꯣ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ ꯂꯩꯕꯒꯩꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯥꯟꯅ ꯖꯔ ꯑꯝꯇ ꯆꯠꯂꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝꯁꯦ ꯍꯧꯔꯁꯦ 60 ꯗꯦꯖꯀꯤꯁꯦ ꯗꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯒ꯭ꯔꯦꯁꯟ ꯅꯪꯒꯤ ꯁꯥꯎꯟꯗꯣ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯖꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯅ
ꯑꯃꯗ ꯁꯥꯎꯟꯗ ꯈꯤꯇꯪ ꯂꯩꯊꯔ ꯊꯝꯃꯣ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯇꯣ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯥꯎꯟꯗ ꯑꯝꯇꯪ ꯂꯩꯊꯔ ꯊꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯍꯥꯏꯕꯤꯔꯛꯑꯣ 60 ꯗꯦꯖꯀꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ 60 ꯗꯦꯖ ꯆꯦꯂꯦꯟꯖꯁꯤꯗ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯐꯖꯅ ꯃꯌꯥꯝꯁꯦ ꯏꯟ ꯗꯤꯃꯥꯟꯗ ꯈꯪꯅꯅꯤꯡꯉꯦ ꯃꯣꯏ ꯑꯗꯨꯒꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯌꯥꯝꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨꯅꯦ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯟ ꯁꯦꯌꯔ ꯇꯧꯔꯒꯦ ꯑꯩꯈꯣꯏꯅ 60 ꯗꯦꯖꯇ ꯃꯦꯟꯂꯤ ꯀꯩ ꯇꯧꯗꯣꯏꯅೋ ꯍꯥꯏꯕ ꯃꯇꯝꯗ ꯅꯝꯕꯔ 1ꯗ ꯑꯩꯗꯤ ꯕꯤꯒꯤꯅꯔꯅꯤ ꯀꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯄ꯭ꯔꯗꯛꯁꯨ ꯂꯩꯇꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯉꯣꯟꯗ ꯀꯣꯏꯁꯟ ꯂꯥꯛꯑꯝꯒꯅꯤꯕ some of the problems ꯀꯣ ꯑꯩ ꯅꯝꯕꯔ 1 ꯈꯔ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1ꯗ don't know where to start ꯑꯅ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯣ ꯁꯤꯗꯩ ꯀꯔꯤꯅꯣ 60 ꯗꯦꯖ ꯆꯦꯂꯦꯟꯖꯁꯤꯗ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯗꯤ ꯄ꯭ꯔꯗꯛ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯦꯂꯦꯟꯖꯁꯦ ꯑꯗꯩ ꯑꯩꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁ꯭ꯀꯤꯜ ꯂꯩꯇꯦꯀꯣ ꯑꯩꯗꯤ ꯄꯩꯁా ꯂꯩꯇꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯍꯦꯟꯅ ꯊꯦꯡꯅꯕ ꯁꯤꯗꯒꯤ ꯑꯍꯦꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅ ꯑꯣꯏꯕ꯭ꯔꯕ ꯑꯅꯝꯕꯅ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯗꯥꯁꯣꯔ ꯑꯗꯨꯒ ꯃꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ 60 ꯗꯦꯖꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯔꯕ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯥꯗ ꯍꯥꯏꯗꯤ ꯀꯩ ꯑꯍꯦꯟꯕ ꯀꯥꯟꯅꯕ ꯂꯩꯗꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯩꯀꯥ ꯐꯪꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯑꯗꯨ ꯈꯪꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯃꯣꯏ ꯃꯁꯥꯗ ꯑꯣꯀꯦ ꯁꯤꯁꯤꯗ ꯌꯥꯝꯅ ꯐꯖꯩꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯒꯤꯅꯔꯁ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ 60 ꯗꯦꯖꯀꯤ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯍꯩꯒꯦ ꯇꯥꯔꯒꯗꯤꯀꯣ ꯃꯥ ꯃꯄꯨꯟꯁꯤꯗ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯑꯗꯨ ꯂꯩꯔꯔꯣꯏ ꯀꯣ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯕꯤꯗ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯃꯥ ꯀꯝꯄꯤꯠ ꯇꯧꯕ ꯌꯥꯔꯅꯤꯕ ꯑꯗꯩ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ I'm a beginner ꯑꯅ ꯍꯥꯏꯁꯦ ꯁꯤ ꯕꯤꯒꯤꯅꯔꯁꯨ ꯌꯥꯎꯕ ꯌꯥꯅꯤ ꯄ꯭ꯔꯣꯁꯨ ꯌꯥꯎꯕ ꯌꯥꯅꯤ ꯑꯦꯗꯚꯥꯟꯁꯁꯨ ꯌꯥꯎꯕ ꯌꯥꯅꯤꯕꯀꯣ ꯑꯩꯗꯤ ꯃꯌꯥꯝ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯂꯣꯏꯕ ꯅꯥꯏꯗꯕꯅꯤꯀꯣ ꯇꯝꯃꯤꯒꯩ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯥꯔꯁ ꯁꯦꯜꯁ ꯐꯅꯦꯜ ꯑꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯣꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯈꯪꯕ ꯍꯩꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯇꯉꯥꯏ ꯐꯗꯦ ꯗꯤꯁ ꯏꯁ ꯅꯝꯕꯔ 1 ꯀꯣ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯁꯇꯃꯔꯗꯤ ꯄꯨꯔꯛꯑꯅꯤꯕ ꯁꯦꯜꯁ ꯇꯧꯕ ꯍꯩꯔꯔꯣꯏꯕ ꯑꯗꯨꯅ ꯃꯥꯡꯉꯅꯤ ꯑꯗꯨꯅ ꯍꯧꯖꯤक ꯃꯇꯝꯗꯗꯤ ꯑꯣꯐꯂꯥꯏꯟ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯩꯈꯣꯏꯅ ꯅꯪ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯦꯜꯁ ꯄꯔꯁꯟ ꯑꯃ 24/7 ꯑꯃ ꯅꯍꯥꯛꯀꯤ ꯀꯣ ꯃꯤ ꯑꯃ ꯊꯝꯈꯤ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜꯁꯀꯤ ꯐꯅꯦꯜ ꯑꯃ ꯊꯝꯈꯤ ꯇꯥꯔꯒꯗꯤ ꯀꯣ ꯆꯍꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯍꯤ ꯑꯅꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯅꯪ ꯁꯦꯜꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯅꯕ ꯑꯗꯨꯃ ꯅꯪ ꯐꯖꯅ ꯈꯪꯒꯅꯤ ꯑꯗꯣ ꯁꯦꯜꯁ ꯐꯅꯦꯜꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦꯁꯦ ꯌꯦꯡꯕꯤꯔꯣꯕ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯂꯤꯗ ꯄꯦꯖꯦꯁ ꯑꯃ ꯁꯤ ꯃꯌꯥꯝ ꯊꯤ ꯃꯔꯨ ꯑꯣꯏꯀꯣ ꯂꯤꯗ ꯄꯦꯖꯁꯦ ꯑꯩꯒꯤ ꯁꯥꯇ꯭ꯔꯒꯩꯗꯤ ꯑꯌꯥꯝꯕꯅ ꯈꯪꯒꯅꯤꯀꯣ ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔ ꯂꯧꯔꯛꯀꯅꯤ ꯀꯣ ꯂꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯁ꯭ꯀꯨꯏꯖ ꯄꯦꯖꯁꯨ ꯀꯧꯏ ꯀꯣ ꯑꯗꯩ ꯑꯣꯞꯇꯤꯟ ꯄꯦꯖꯁꯨ ꯀꯧꯏ ꯑꯗꯒꯤ ꯂꯦꯟꯗꯤꯡ ꯄꯦꯖꯁꯨ ꯀꯧꯋꯦꯕ ꯁꯤꯁꯤꯃ ꯅꯪ ꯁꯥꯕ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯅꯤ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯐꯪꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ ꯔꯦꯗꯤ ꯇꯨ ꯌꯨꯁ ꯇꯦꯝꯄ꯭ꯂꯦꯠꯁ ꯐꯪꯒꯅꯤꯕꯅ ꯀꯣ ꯁꯤ ꯅꯪꯅ ꯍꯦꯛꯇ ꯁꯥꯕ ꯅꯍꯥꯟꯒꯤ ꯑꯗꯨꯝꯕ ꯅꯠꯇꯦ ꯁꯤꯅ ꯑꯃꯨꯛ ꯔꯦꯗꯤꯃꯦꯗ ꯀꯣ ꯑꯣꯜꯔꯦꯗꯤ ꯂꯣꯏꯔꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯀꯣ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯗꯤ ꯄ꯭ꯔꯗꯛ ꯂꯩꯇꯦꯅ ꯄ꯭ꯔꯗꯛ ꯂꯩꯇꯕ ꯃꯤꯒꯤꯁꯨ ꯑꯩꯅ ꯄ꯭ꯔꯗꯛ ꯄꯤꯔꯅꯤꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖ ꯃꯅꯨꯡꯁꯤꯗ ꯀꯣ ꯑꯗꯨꯏꯗꯨꯅ ꯃꯃꯥꯡꯗ ꯍꯥꯏꯕꯗꯣ ꯑꯁ ꯑꯩꯗꯤ ꯀꯩ ꯌꯣꯟꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯑꯝꯇ ꯂꯩꯇꯦ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯣ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯀꯔꯤꯅꯣ ꯌꯣꯟꯗꯣꯏꯁꯦ ꯈꯪꯖꯗꯕ ꯃꯌꯥꯝꯗꯣ ꯁꯤ ꯌꯥꯎꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯃꯥꯡꯗ ꯈꯤꯜ ꯂꯩꯔꯅꯤꯀꯣ ꯑꯗꯨ ꯌꯣꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯦꯜꯁ ꯐꯅꯦꯜ ꯆꯪꯉꯛꯏꯁꯦ ꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯋꯥꯏꯗꯕꯨ ꯄꯪꯌꯥ ꯌꯥꯕꯅꯤꯀꯣ ꯈꯤꯇꯪ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯛꯀꯅꯤ ꯌꯥꯝ ꯊꯤꯅ ꯀꯣ ꯑꯩ ꯃꯦꯟꯇꯣꯔꯅꯒ ꯍꯥꯏꯕꯗꯣ ꯁꯤꯁꯇꯦꯝ ꯋꯔꯛꯁ ꯄꯤꯄꯜ ꯐꯦꯜ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯒꯤꯁꯤꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯜꯁ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯐꯅꯦꯜ ꯑꯃ ꯁꯥꯔꯛꯇꯣꯏꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯞ ꯁꯦꯜ ꯀꯥꯏꯅ ꯂꯩꯀꯣ ꯑꯗꯒꯤ ꯑꯣꯔꯗꯔ ꯕꯝ ꯗꯥꯎꯟ ꯁꯦꯜ ꯑꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣ ꯑꯗꯩ ꯁ꯭ꯀꯨꯜ ꯀꯣ ꯁꯤ ꯍꯩꯈꯤꯕ ꯃꯇꯝꯗ ꯅꯪ ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯣꯏ ꯂꯩꯔꯗꯣꯏꯅꯤ
ꯀꯣ ꯁꯤ ꯑꯃꯃꯝꯇꯪ ꯇꯝꯕꯗꯅꯦ ꯄꯩꯁꯥ ꯌꯥꯝ ꯂꯧꯕꯅꯤꯀꯣ ꯑꯗꯣ ꯅꯣꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯁꯦꯜꯁ ꯐꯅꯦꯜ ꯁꯥꯕ ꯍꯩꯔꯅꯤ ꯑꯗꯒꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯁꯥꯕ ꯍꯩꯔꯅꯤ ꯑꯞꯁꯦꯜ ꯁꯥꯔꯅꯤ ꯗꯥꯎꯟ ꯁꯦꯜ ꯁꯥꯔꯅꯤ ꯑꯣꯔꯗꯔ ꯕꯝ ꯁꯥꯔꯅꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯁꯥꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔ ꯀꯁꯇꯃꯔꯗꯒꯤ ꯀꯃꯥꯏꯅ ꯍꯟꯖꯟꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯕꯦꯁ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯩꯅ ꯁꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦꯕ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯤ ꯁꯥꯕ ꯍꯩꯈꯤ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯖ ꯌꯥꯝ ꯊꯤ ꯂꯩꯔꯅꯤ ꯀꯗꯥꯏꯗ ꯆꯦꯟꯖ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯄꯤꯠꯆ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯄꯤꯠꯆ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯟꯅꯩ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁꯤꯁꯤꯃ ꯂꯩꯔꯣ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯅꯤꯌꯣꯝ ꯑꯃ ꯂꯩꯀꯣ ꯃꯤꯉꯣꯟꯗ ꯁꯦꯜꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯤꯌꯣꯝ ꯑꯃꯗ ꯄꯤꯠꯆ ꯇꯧꯕ ꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯅꯥꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯀꯣ ꯅꯪ ꯕꯤꯖꯤꯅꯦꯁꯇꯣ ꯍꯌꯦꯡꯋꯥꯏ ꯁ꯭ꯀꯦꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯔꯣꯏꯕ ꯁꯦꯜꯁ ꯇꯧꯒꯦꯔꯥ ꯃꯥꯔꯀꯦꯇꯤꯡ ꯇꯧꯒꯦꯔꯥ ꯑꯣꯇꯣꯃꯦꯁꯟ ꯇꯧꯒꯦꯔꯥ will go in a very simple ꯀꯣ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯑꯃ ꯁꯣꯏꯅ ꯄꯤꯅꯤꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯁꯦꯜꯁ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯁꯇꯃꯔ ꯄꯣꯔꯛꯀꯅꯤ ꯁꯤ ꯐꯣꯔꯃꯨꯂꯥ ꯂꯩꯀꯣ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯁꯨ ꯅꯪ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯁꯦꯜꯁ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯅꯤ ꯀꯣ 7 days ꯆꯦꯂꯦꯟꯖꯇ ꯀꯣ ꯅꯁꯥꯗ ꯃꯟꯇ꯭ꯔ ꯄꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔ ꯑꯃ ꯐꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯁꯤꯝꯄꯜꯗꯅꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯒꯗꯧꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯣꯕ ꯑꯩꯅ ꯑꯃꯨꯛ ꯄꯤꯅꯤꯕ ꯑꯩꯒꯤ ꯁꯤ ꯆꯦꯂꯦꯟꯖ ꯃꯅꯨꯡꯁꯤꯗ ꯀꯣ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯪꯅ ꯄꯦꯁꯅꯦꯠ ꯑꯣꯏꯔꯤꯕ ꯅꯪꯅ ꯗꯤꯖꯥꯌꯔ ꯀꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯨꯗ ꯑꯩꯅ ꯈꯤꯇꯪ ꯇꯥꯛꯀꯅꯤ ꯇꯥꯛꯑꯒꯅꯦ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯧꯖꯤꯛꯀꯤ ꯀꯁꯇꯃꯔꯁꯤꯅ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯒꯦꯕ ꯀꯣ ꯑꯩꯁꯨ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯌꯥꯝ ꯊꯤꯅ ꯂꯩ ꯑꯗꯣ ꯃꯤꯑꯣꯏꯕꯅ ꯄꯩꯁా ꯇꯥꯟꯒꯦꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯈꯪꯍꯧꯕ ꯇ꯭ꯔꯦꯠ ꯍꯥꯏꯁꯦ ꯅꯪ ꯂꯩꯔꯦ ꯀꯁꯇꯃꯔ ꯂꯩꯔꯦ ꯀꯩꯅꯣꯝ ꯇ꯭ꯔꯦꯠ ꯇꯧꯅꯗꯣꯏꯅꯦꯕ ꯀꯣ ꯁꯔꯚꯤꯁꯦꯁꯄꯨ ꯄꯤꯒꯦꯔꯥ ꯄꯣꯠꯄꯨ ꯌꯣꯟꯒꯦꯔꯥ ꯑꯗꯨꯒ ꯃꯥꯏ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯑꯦꯛꯆꯦꯟꯖ ꯇꯧꯅꯔꯛꯇꯣꯏꯅꯤꯗꯅ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯈꯪꯕꯤꯌꯣꯕ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯑꯗꯒꯤ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤꯕ ꯀꯣ ꯑꯗꯒꯤ ꯄ꯭ꯔꯗꯛ ꯀꯃꯥꯏꯅ ꯆꯨꯁ ꯇꯧꯒꯅꯤ ꯀꯣ ꯃꯥꯔꯀꯦꯠꯇ ꯀꯩꯝ ꯀꯥꯟꯅꯗꯕ ꯄ꯭ꯔꯗꯛꯇꯣ ꯅꯪ ꯌꯣꯜꯂꯒꯁꯨ ꯃꯇꯝ ꯃꯥꯡꯅꯤꯕ ꯑꯗꯨꯅꯅꯤꯀꯣ ꯕꯤꯒꯤꯅꯔꯁ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯄꯗ ꯇꯠꯂꯤꯁꯦ ꯄ꯭ꯔꯗꯛꯇꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁꯥꯅ ꯄꯥꯝꯃꯦꯅ ꯈꯟꯖꯤꯟꯈ꯭ꯔꯅꯤꯕ ꯀꯣ ꯑꯗꯒꯤꯗꯤ ꯌꯣꯟꯕ ꯍꯧꯒꯠꯂꯛꯑꯅꯤ ꯃꯥꯔꯀꯦꯠ ꯊꯣꯛꯂꯛꯑꯒ ꯃꯤꯅ ꯄꯥꯝꯕꯤꯔꯔꯣꯏ ꯑꯗꯩꯗꯤ ꯑꯗꯨꯝ ꯀꯩꯗꯧꯔꯦ ꯃꯥ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯅꯤ ꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯄ꯭ꯔꯗꯛꯀ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ ꯊꯥ 1 2 3 ꯆꯪꯕꯗꯣ ꯁꯤꯗꯗꯤ ꯖꯁ ꯐ꯭ꯔꯦꯛꯁꯟ ꯑꯣꯐ ꯁꯦꯀꯦꯟꯗ ꯑꯩꯅ ꯇꯛ ꯂꯥꯎ ꯆꯨꯁ ꯇꯧꯅꯤꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯁꯇꯃꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯟꯅ ꯈꯪꯉꯒꯗꯤ ꯄ꯭ꯔꯗꯛ ꯀ꯭रिꯌꯦꯠ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯂꯩ ꯀꯣ ꯑꯗꯨꯒ ꯑꯦꯁ ꯑꯦꯟ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯑꯦꯅꯤꯋꯦꯔ ꯑꯩꯒꯤ ꯃꯐꯝ ꯑꯦꯅꯤꯋꯦꯔ ꯆꯠꯄ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ 24/7 ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯐꯤꯁ ꯑꯋꯥꯔꯁꯦ ꯑꯗꯨꯝ ꯑꯩ ꯁꯣꯏꯗꯅꯕ ꯑꯩꯒꯤꯗꯤ ꯑꯗꯒꯤ ꯅꯍꯥꯛꯀꯤꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯗꯨꯝ ꯆꯠꯍꯟꯕꯁꯦ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯗ ꯆꯠꯂꯅꯤꯀꯣ ꯃꯄꯥꯟꯗ ꯆꯠꯀꯅꯤ ꯑꯗꯨꯝꯕ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤ ꯐ꯭ꯔꯤꯗꯝꯗꯣ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯅꯦꯕ ꯅꯣꯏꯅ ꯐꯪꯗꯣꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯀꯣ ꯃꯄꯥꯟꯗ ꯂꯩ ꯑꯗꯣ ꯃꯄꯥꯟ ꯂꯩꯖ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯅꯦꯛ ꯇꯧꯔꯛꯏꯁꯦ ꯀꯣ ꯑꯗꯨꯒ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯕ ꯍꯩꯇ꯭ꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯀꯣ ꯄ꯭ꯔꯗꯛꯇꯣ ꯂꯩꯔꯒ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯌꯣꯟ ꯉꯝꯗꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯀꯌꯥ ꯑꯃ ꯃꯊꯥ ꯁꯥꯏꯌꯦꯕ ꯍꯧꯖꯤꯛ ꯀꯣ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯑꯩꯅ ꯊꯦꯡꯅꯖꯔꯨꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯀꯣ ꯁꯤ ꯉꯔꯥꯡꯒꯤ ꯏꯚꯦꯟ ꯑꯩꯅ ꯌꯥꯎꯖꯔꯨꯕ ꯏꯚꯦꯟꯗꯨꯗ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯁꯃꯤꯠ ꯍꯥꯏꯁꯦ 2024ꯒꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯄ꯭ꯔꯗꯛꯇꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯉꯥꯎꯔꯤꯕ ꯑꯗꯣ ꯀꯁꯇꯃꯔꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯥꯟꯅꯗꯕ ꯑꯣꯏꯕ ꯀꯔꯤꯅꯣ ꯃꯥꯅ ꯌꯣꯜꯂꯤꯁꯦ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯥꯎꯠꯀꯝꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯄ꯭ꯔꯗꯛ ꯌꯣꯟꯕꯤꯒꯅꯨꯀꯣ ꯄꯩꯁꯥ ꯑꯗꯨꯝ ꯇꯤꯡꯉ ꯇꯣꯛꯀꯅꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆꯁꯦ ꯅꯍꯥꯛꯅ ꯈꯪꯖꯔꯤꯗꯣ ꯌꯥꯝꯕꯨꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯇꯥꯛꯂꯛꯑꯅꯤꯕ ꯀꯣ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯇ꯭ꯔꯦꯟꯗꯤꯡ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯔꯤ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯁꯇꯃꯔꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯐꯖꯅ
ꯑꯩꯅ ꯀꯝꯕꯥꯏꯟ ꯇꯧꯔ ꯃꯇꯨꯡꯗ ꯅꯣꯏꯗ ꯄ꯭ꯔꯖꯦꯟ ꯇꯧꯅꯤꯕ ꯑꯗꯨꯗꯅꯤꯀꯣ ꯁꯤꯒꯤ ꯐꯥꯔꯁ ꯁꯦꯜꯁ ꯐꯅꯦꯜ ꯑꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯃ ꯅꯣꯏꯅ ꯍꯩꯗꯣꯏꯁꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯁ꯭ꯀꯨꯜ ꯈꯛꯇ ꯅꯠꯇꯦ ꯁꯤꯗ ꯄ꯭ꯔꯗꯛꯁꯦ ꯀꯣ ꯁꯨꯃꯥꯏꯅ ꯏꯔꯒꯁꯦ ꯍꯥꯎ ꯇꯨ ꯆꯨꯁ ꯍꯥꯏꯔꯁꯦꯕ how to choose the right product for your business. ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯗꯧ ꯃꯥꯟꯗ꯭ꯔꯥ ꯍꯌꯦꯡꯋꯥꯏ ꯃꯅꯨꯡꯗ ꯆꯪꯉꯛꯑꯀꯥꯟꯗꯅꯦ ꯀꯔꯤꯅꯣꯁꯦ ꯅꯪ ꯌꯦꯡꯖꯧꯕ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯁ꯭ꯇꯦꯞꯁꯦ ꯑꯅꯤ ꯈꯛꯇꯅꯦ ꯈꯪꯗꯣꯏꯁꯦ ꯀꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯅꯝꯕꯔ ꯋꯥꯟꯗ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ you need to learn market research ꯀꯣ ꯁꯤꯃ ꯈꯪꯗ ꯌꯥꯔꯔꯣꯏꯕ ꯅꯝꯕꯔ ꯇꯨꯗ ꯀꯩꯅꯣ ꯀꯁꯇꯃꯔꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯣ ꯁꯤꯃ ꯐꯖꯅ ꯈꯪꯉꯅꯤ ꯑꯩꯅ ꯌꯣꯟꯒꯗꯕ ꯄꯣꯠꯁꯤꯒꯤ ꯀꯁꯇꯃꯔꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃ ꯈꯪꯉꯅꯤꯀꯣ ꯃꯥꯔꯀꯦꯠꯇ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯁꯤ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆ ꯍꯥꯏꯁꯦ ꯇꯧꯕ ꯈꯛꯇ ꯅꯠꯇꯦꯀꯣ ꯅꯣꯏ ꯇꯥꯗꯤ ꯇꯥꯔꯝꯃꯅꯤ ꯀꯣ ꯍꯪꯒ꯭ꯔꯤ ꯃꯥꯔꯀꯦꯠ ꯀꯥꯏꯅ ꯀꯣ ꯁꯤ ꯊꯤꯗꯣꯛꯄ ꯍꯩꯇꯕ ꯀꯥꯡꯕꯨ ꯇꯣꯉꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯑꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗ ꯄꯜꯂꯤꯀꯣ ꯁꯤ ꯃꯌꯥꯝꯒꯤ ꯄꯟꯐꯝꯅꯤꯀꯣ ꯌꯦꯡꯕꯗꯕꯨ ꯂꯥꯏꯕ ꯃꯥꯟꯕ ꯋꯥꯅꯦꯕ ꯀꯣ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯑꯍꯦꯟ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯣꯟꯊꯣꯛꯑꯒꯅꯦ ꯑꯅꯧꯕ ꯃꯥꯜꯍꯟꯕ ꯃꯌꯥꯝꯁꯤꯗ ꯀꯣ ꯑꯩꯅ ꯏꯟꯚꯦꯟ ꯇꯧꯕꯗꯤ ꯉꯝꯃꯔꯣꯏ ꯀꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯅꯠꯇꯦꯕ ꯑꯣꯜꯔꯦꯗꯤ ꯂꯩꯔꯝꯃꯗꯧꯅꯤ ꯇꯣꯞ ꯀꯝꯄꯅꯤꯁ ꯀꯣ ꯁꯤꯗꯒꯤ ꯑꯍꯩꯕ ꯑꯩꯈꯣꯏꯗꯤ ꯑꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯌꯥꯎꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯀꯤ ꯔꯤꯁꯔꯆꯁꯦ ꯁꯤ ꯍꯩꯇ꯭ꯔꯒꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯋꯥꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯀꯩꯅꯣ ꯀꯔꯤ ꯀꯔꯥ ꯃꯣꯇꯤꯚꯦꯁꯟ ꯑꯗꯨꯅꯒ ꯁꯤꯗꯩ ꯆꯪꯕꯖꯥꯠ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯈꯤꯇꯪ ꯇꯦꯛꯅꯤꯀꯦꯜꯂꯤ ꯁꯥꯎꯟ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯣ ꯅꯪꯅ ꯇꯧꯖꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯒꯗꯕꯗꯣ ꯁꯤ ꯑꯩꯅ ꯄꯤꯊꯔꯛꯄ ꯃꯇꯝꯗꯗꯤ ꯍꯪꯒ꯭ꯔꯤ ꯃꯥꯔꯀꯦꯠꯁꯦ ꯅꯪ ꯄꯣꯞ ꯇꯥꯔꯅꯦꯕ ꯑꯗꯨꯗꯅꯤꯀꯣ ꯅꯪ ꯀꯁꯇꯃꯔꯅ ꯀꯦꯟꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯈꯪꯉꯕꯅꯤꯅ ꯔꯥꯏꯠ ꯄ꯭ꯔꯗꯛ ꯔꯥꯏꯠ ꯃꯦꯁꯦꯖꯇꯣ ꯃꯉꯣꯟꯗ ꯄꯤꯕꯤꯔꯅꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯇꯥꯖꯤꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯒꯤ ꯑꯊꯧꯕꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯁꯤꯁꯇꯦꯝ ꯋꯥꯔꯛ ꯄꯤꯄꯜ ꯐꯦꯜ ꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯅꯦꯇꯥꯖꯤꯒꯤ ꯑꯣꯀꯦ ꯑꯗꯣ ꯅꯣꯏ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯖꯔ ꯊꯥꯗꯔꯛꯑꯣ ꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯅꯤ ꯀꯣ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇꯅ ꯇꯧꯋꯦ ꯑꯩ ꯆꯥꯎꯅ ꯍꯥꯏꯒꯦ ꯒꯦꯔꯦꯟꯇꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯄꯤꯁ ꯃꯌꯥꯝꯁꯤꯗꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯌꯥꯝ ꯊꯤ ꯌꯥꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯍꯪꯒꯅꯤꯕ ꯁꯤ ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯅ ꯒ꯭ꯔꯦꯁꯟ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯗ꯭ꯔꯥꯅ ꯆꯨꯝꯕ꯭ꯔꯥ ꯒ꯭ꯔꯦꯁꯟ ꯃꯥꯅꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯅꯝꯕ ꯋꯥꯍꯪꯁꯤ ꯄꯩꯁꯥ ꯇꯥꯟ ꯍꯥꯏꯕꯤ ꯌꯥꯔ ꯐꯖꯅ ꯑꯝꯇ ꯍꯪꯉꯛꯎꯅꯦ ꯃꯌꯥꯝꯁꯨ ꯇꯥꯍꯧꯅꯕ ꯀꯣꯏꯁꯟꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯪꯕꯤꯔꯤꯁꯦ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯍꯦꯛ ꯌꯥꯎꯅ ꯍꯥꯏꯗꯤ ꯇꯝꯅ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯔꯗ꯭ꯔꯥ ꯃꯥꯏ ꯏꯟꯀꯝ ꯑꯃ ꯊꯣꯛꯑꯗ꯭ꯔꯥ ꯈꯣꯠꯂꯗ꯭ꯔꯥꯁꯤꯅꯦ ꯑꯅꯝꯕꯅ ꯃꯌꯥꯝꯅ ꯍꯪꯅꯩꯁꯦ ꯑꯗꯨ ꯑꯣꯀꯦ ꯗꯥꯁꯨꯗꯒꯤꯁꯨ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯈꯣꯠꯂꯦ ꯑꯝꯇ ꯀꯟꯁꯜ ꯇꯧꯕꯤꯌꯣ ꯈꯣꯠꯂꯣꯅ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯄ ꯗꯥꯁꯨ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨ ꯈꯤꯇꯪ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤꯀꯣ ꯀꯣꯏꯁꯟꯅꯤꯀꯣ ꯅꯪꯅ ꯍꯪꯉꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯄꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯣꯏꯁꯟꯕꯨ ꯁꯤꯒꯤ ꯆꯦꯂꯦꯟꯖꯄꯨ ꯑꯣꯏꯔꯣ ꯀꯣꯔꯁꯄꯨ ꯑꯣꯏꯔꯣ ꯂꯩꯕ ꯃꯇꯝꯗꯅꯦ ꯔꯤꯖꯜꯁꯦ ꯀꯔꯤꯅꯣꯅ ꯍꯥꯟꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯅ ꯂꯩꯔꯣꯏ ꯀꯣ ꯁꯤ ꯑꯣꯜꯋꯦꯁ ꯌꯦꯡꯕ ꯑꯃ ꯍꯥꯟꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅ ꯁꯤ ꯀꯣꯔꯁꯁꯦ ꯂꯩꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯩꯁꯥ ꯇꯥꯟꯕꯒꯤꯔ ꯑꯗꯒꯤ ꯑꯩ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯅꯕ꯭ꯔꯥ ꯀꯣ ꯁꯝꯊꯤꯡ ꯈꯔ ꯑꯃꯗꯤ ꯂꯩꯔꯝꯃꯅꯤꯕ ꯑꯗꯣ 60 ꯗꯦꯖ ꯆꯦꯂꯦꯟꯖꯁꯤꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯅꯪꯅ ꯍꯥꯟꯅ ꯍꯧꯖꯤꯛ ꯀꯣ ꯕꯤꯒꯤꯅꯔꯁ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯣ ꯑꯣꯏꯒꯦꯔꯥ ꯑꯦꯗꯚꯥꯟꯁ ꯑꯣꯏꯒꯦꯔꯥ ꯀꯣ ꯅꯝꯕꯔ ꯋꯥꯟꯗ ꯅꯁꯥꯅ ꯍꯥꯟꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯗꯣ ꯑꯩꯁꯦ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯩꯁꯦ ꯕꯤꯒꯤꯅꯔꯔꯥ ꯑꯩꯁꯦ ꯄ꯭ꯔꯣꯔꯥ ꯑꯩꯁꯦ ꯑꯦꯗꯚꯥꯟꯁꯔꯥ ꯗꯤꯁ ꯏꯁ ꯗ ꯐꯥꯔꯁט ꯀꯣꯏꯁꯟ ꯑꯥꯏꯝ ꯒꯣꯅ ꯑꯥꯁꯛ ꯌꯨ ꯀꯣ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯃꯣꯏꯀꯣ ꯃꯌꯥꯝ ꯁꯤꯃ ꯈꯪꯕꯤꯌꯨ ꯀꯣ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯀꯣ ꯕꯤꯖꯤꯅꯦꯁ ꯑꯁꯦ ꯐꯥꯔꯁ ꯏꯌꯔꯁꯤꯗꯤꯅꯤꯀꯣ ꯅꯪꯒꯤ ꯐꯥꯔꯁ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯍꯦꯛ ꯄꯣꯛꯇ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯄꯨꯟꯁꯤꯒꯤ
ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯝꯇꯗꯤ ꯑꯣꯏꯔꯣꯏꯀꯣ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯉꯥꯛꯇꯅꯦ ꯆꯦꯂꯦꯟꯖꯁꯤꯗ ꯇꯧꯗꯣꯏꯁꯦ 7 ꯗꯦ ꯆꯦꯂꯦꯟꯖ ꯐꯥꯎꯕ ꯃꯤꯗꯤ ꯈꯪꯒꯅꯤꯀꯣ ꯅꯪꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯦꯡꯅꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯥꯛꯂꯛꯑꯅꯤ ꯑꯗꯒꯤꯀꯣ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯗꯤꯐ꯭ꯔꯦꯟꯠ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯅꯤ ꯅꯣꯂꯦꯖ ꯂꯩꯔꯅꯤ ꯁ꯭ꯀꯤꯜ ꯂꯩꯈꯠꯂꯛꯑꯅꯤꯕ ꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯅꯪ ꯈꯪꯍꯧꯔꯅꯤꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇ ꯀꯔꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯈꯪ ꯇꯥꯔꯒꯗꯤ ꯅꯪ ꯃꯥꯁꯇꯔ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯕ ꯄ꯭ꯔꯣꯁꯦꯁ ꯀꯣ ꯁ꯭ꯇꯦꯞ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝ ꯃꯣꯗꯦꯜ ꯑꯃ ꯂꯩꯒꯗꯧꯅꯤ ꯃꯤꯅ ꯇꯧꯅꯩꯅ ꯄꯪꯇꯧ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯕꯩꯁꯦ ꯍꯥꯏꯔꯛꯀꯦꯕ ꯀꯣ ꯅꯪꯒꯤ ꯐꯥꯔꯁ ꯀꯦꯝꯄꯦꯟ ꯀꯣ 80% ꯐꯦꯜ ꯑꯣꯏꯅꯤ ꯀꯩꯒꯤꯅꯣ ꯅꯪ ꯄꯨꯟꯁꯤꯗ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯅꯨꯡꯇꯤꯒꯤ ꯍꯟꯖꯟ 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 ꯇꯧꯔꯛꯄ ꯃꯇꯝꯗꯗꯤꯅꯦ you can definitely gonna earn lots of money ꯑꯗꯨꯒ once ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯩꯗꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯕ꯭ꯔꯣꯛ ꯑꯗꯨꯝ ꯆꯠꯂꯔꯣꯏ ꯅꯁꯥꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯅꯪ ꯈꯪꯉꯛꯑꯅꯤꯕ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯣ ꯀꯣ ꯑꯗꯨꯒ ꯑꯩ ꯌꯧꯔꯛꯈꯤꯒꯦ ꯍꯧꯖꯤꯛꯀꯤ ꯑꯟꯁꯔꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩ ꯄꯩꯁా ꯇꯥꯟꯕꯩꯗꯨꯁꯨ ꯑꯩ ꯍꯥꯏꯔꯛꯈꯤꯒꯦꯕ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯣ ꯅꯪ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯈꯪꯒꯣꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯪꯉꯒ ꯅꯁꯥꯅ ꯁꯤꯗꯩꯁꯤꯗ ꯍꯣꯠꯅꯒꯗꯧꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯦꯛꯇ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯉꯝꯃꯣꯏꯕ ꯅꯪ ꯊꯥ ꯑꯃꯗ ꯂꯥꯛ 3-4 ꯇꯥꯟꯒꯗ ꯅꯪ ꯀꯩꯝ ꯍꯣꯠꯅꯗꯅ ꯀꯃꯥꯏꯅ ꯄꯩꯁా ꯇꯥꯟꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯂꯥꯎꯖꯗꯅ ꯈꯣꯠꯇꯅ ꯇꯥꯛꯑꯅꯤꯕ ꯇꯥꯛꯑꯒ ꯑꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯣꯝꯋꯔꯛꯇꯣ ꯇꯧꯔꯅꯨ ꯀꯔꯤꯝꯇ ꯅꯪꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯅꯨ ꯑꯗꯨ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯑꯗꯨꯝꯗꯤ ꯑꯣꯏꯔꯔꯣꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯃꯥꯒꯤ ꯑꯦꯕ꯭ꯔꯤ ꯀ꯭ꯂꯥꯁ ꯈꯨꯗꯤꯡꯗꯨꯒꯤ ꯀꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯇ꯭ꯔ ꯈꯤꯇꯪ ꯃꯌꯥꯏ ꯑꯣꯏꯕ ꯑꯗꯣ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯔꯦꯡ 1-2ꯗꯤ ꯃꯣꯏ 10 10 30 ꯇꯥ ꯌꯥꯗꯦꯗꯅ ꯈꯤꯇꯪ ꯍꯣꯠꯅꯖꯕ ꯁꯥꯇ꯭ꯔꯗꯨꯅ ꯑꯣꯜꯋꯦꯁ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣ ꯄꯩꯁꯥꯔꯣꯝꯗ ꯌꯥꯝ ꯑꯣꯟꯁꯤꯟꯕꯤꯔꯨꯅꯨ ꯀꯣ ꯅꯁꯥꯅ ꯈꯤꯇꯪ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯣꯒꯨꯝꯕ ꯁ꯭ꯇꯥꯔꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯁꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯗꯛ 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 ꯄꯥꯟꯈꯤ ꯌꯥꯔꯅꯤ ꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯧꯔꯛꯄꯗꯗꯤ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯁꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯁꯇꯦꯝ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯜꯁ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯣꯄꯤ ꯏꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯝꯃꯨꯅꯤꯀꯦꯠ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯁꯤꯃ ꯍꯥꯟꯅ ꯍꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯣ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯣ ꯀꯩꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪ ꯕꯤꯖꯤꯅꯦꯁꯇꯨꯒꯤꯅꯦ ꯃꯣꯗꯦꯜ ꯑꯃ ꯍꯥꯟꯅ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯚꯤꯖꯟ ꯑꯃ ꯎꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯀꯣ ꯑꯗꯨꯒꯤ ꯋꯥꯟꯁ ꯚꯤꯖꯟꯗꯣ ꯎꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯔꯤꯖꯜꯗꯣ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯃꯥꯏ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯥꯛꯑꯒ ꯅꯪ ꯉꯁꯥꯏ ꯐ꯭ꯂꯦꯛꯇꯣ ꯄꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯐ꯭ꯂꯦꯛ ꯄꯥꯏꯔꯛꯅꯕꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯩ ꯂꯣꯏ ꯄꯤꯔꯅꯤꯕ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯅꯪꯅ ꯀꯩꯝꯇ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯗꯨꯃ ꯑꯣꯏꯔꯔꯣꯏ ꯀꯣ ꯑꯗꯨꯒ ꯁꯤꯃꯁꯨ ꯌꯦꯡꯖꯒꯦ ꯅꯠꯇ꯭ꯔꯒ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯅ ꯍꯪꯕꯤꯔꯛꯏꯁꯦ ꯑꯩ ꯃꯥꯏ ꯀꯣꯏꯁꯟꯁꯦ ꯑꯃꯨꯛ ꯀꯛꯊꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯨꯇ꯭ꯌꯨꯕꯀꯤꯗꯣ ꯑꯩ ꯍꯟꯒꯦ ꯇꯧꯔꯒ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯀꯣ ꯁꯤꯒꯤ ꯆꯦꯂꯦꯟꯖ ꯃꯅꯨꯡꯗ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯗꯣꯏꯔꯥꯅ ꯍꯥꯏꯗꯣ ꯄꯩꯁꯥ ꯇꯥꯟꯕꯁꯦ 3 ꯊꯣꯛꯅ ꯂꯩꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯃꯤꯅ ꯄꯩꯁꯥ ꯊꯤꯔꯣꯏ ꯅꯝꯕꯔ 1 ꯅꯁꯥ ꯌꯥꯝꯅ ꯁ꯭ꯀꯤꯜꯗꯅꯤꯀꯣ ꯃꯤꯅ ꯄꯩꯁꯥ ꯊꯤꯔꯛꯇꯣꯏꯁꯦ ꯅꯪꯒꯤ ꯃꯥꯏꯟꯁꯦꯠꯇ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯉꯝꯕꯗꯨꯅꯤ ꯑꯗꯨꯀꯥꯟꯗꯅꯤ ꯃꯤꯅ ꯄꯩꯁꯥ ꯊꯤꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯇꯝꯃꯤꯁꯤꯗꯤꯀꯣ ꯁꯤꯗꯩꯁꯤꯗ ꯅꯪ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯒ꯭ꯔꯦꯖꯨꯋꯦꯠ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯁꯇꯔ ꯍꯥꯏꯕ ꯂꯩꯇꯦ PhD ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯁꯤ ꯁꯦꯜꯁ ꯐꯅꯦꯜꯁꯤꯗꯅ ꯑꯦꯕ꯭ꯔꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯈꯨꯗꯤꯡꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯧꯖꯤꯛꯀꯤ 21st ꯁꯦꯟꯆꯨꯔꯤꯗ ꯗꯤꯁ ꯏꯁ ꯑ ꯚꯦꯔꯤ ꯃꯆ ꯏꯝꯄꯣꯔꯇꯦꯟట్ ꯁ꯭ꯀꯤꯜ ꯁꯦꯠꯅꯤ ꯁꯤ ꯑꯃꯈꯛꯇꯅꯦꯕ ꯅꯪꯅ ꯀꯩꯅꯣ ꯇꯧꯖꯩꯁꯦ ꯈꯪꯖꯔꯤꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯣ ꯃꯤꯂꯤꯅꯤꯌꯔ ꯃꯥꯏꯟꯁꯦꯠꯀꯤꯁꯨ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏ ꯅꯦꯇꯥꯖꯤꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯅꯣꯏ ꯃꯌꯥꯝ ꯌꯦꯡ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟꯒꯗꯣ ꯈꯔ ꯊꯥꯗꯔꯛꯎꯗꯅ ꯑꯩꯁꯨ ꯅꯣꯏ ꯀꯣꯃꯦꯟꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯒꯤ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯀꯣ ꯒ꯭ꯔꯦꯁꯟ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯣ
다소. ꯍꯧꯖꯤꯛꯇꯤꯅꯦ ꯄ꯭ꯔꯣꯁꯦꯁ ꯈꯪꯉꯣꯕ ꯍꯥꯟꯅ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯪꯉꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯣ ꯈꯪꯉꯣ ꯑꯗꯨ ꯈꯪ ꯇꯥꯔꯗꯤ ꯅꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯎꯍꯟꯗꯣꯏꯁꯦ ꯐ꯭ꯂꯦꯛꯇꯨꯝꯗꯤ ꯎꯍꯜꯂꯅꯤꯕ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯁꯨ ꯈꯪꯉꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯉꯥꯡꯅ ꯑꯉꯥꯡꯅ ꯈꯣꯡ ꯊꯥꯡꯕ ꯍꯩꯔꯛꯄ ꯃꯇꯝꯗ ꯍꯦꯛ ꯄꯣꯛꯄꯒꯗꯤ ꯈꯣꯡ ꯊꯥꯡꯕ ꯍꯩꯔꯝꯃꯣꯏꯕ ꯍꯩꯕ꯭ꯔꯥꯅꯦ ꯍꯥꯟꯅ ꯀꯩꯗꯧꯋꯤ ꯁꯟꯒ ꯁꯥꯗ꯭ꯔꯣ ꯎꯝ. ꯁꯟ ꯁꯥꯔꯛꯑꯒ ꯈꯤꯇꯪ ꯈꯤꯇꯪꯒ ꯂꯦꯞꯄ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯇꯨꯕꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯂꯦꯞꯄ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯇꯨꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯨ ꯍꯦꯛꯇ ꯀꯣ ꯁꯤ ꯇꯝꯕ ꯂꯣꯏꯔꯒ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗ ꯑꯁ ꯅꯪ ꯂꯣꯏ ꯍꯩꯔꯅꯤꯀꯣ ꯑꯗꯨꯃ ꯑꯣꯏꯔꯔꯣꯏꯗꯧꯅꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯅꯣꯏꯗ ꯍꯥꯏꯁꯤꯅꯤ ꯀꯣ ꯐꯥꯔꯁ ꯏꯌꯔ ꯁꯦꯀꯦꯟ ꯏꯌꯔ ꯊꯥꯔꯠ ꯏꯌꯔ ꯐꯣꯔꯠ ꯏꯌꯔ ꯀꯣ ꯆꯍꯤꯗ ꯈꯤꯇꯪ ꯆꯠꯂꯨ ꯀꯣ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯐꯖꯅ ꯄ꯭ꯔꯣꯄꯔ ꯋꯦ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 5-6ꯇꯤ ꯑꯗꯨꯝ ꯆꯪꯒꯅꯤꯀꯣ ꯁꯤꯗ ꯐꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯕꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯑꯁ ꯌꯥꯝ ꯇꯧꯏ ꯈꯣꯠꯂꯤꯀꯣ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯔꯣ ꯀꯣ ꯏꯁꯥꯅ ꯔꯤꯁꯔꯁ ꯇꯧꯕꯤꯔꯣ ꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯦꯠꯂꯤꯁ 5-6 years 7-8 years ꯃꯨꯛ ꯆꯪꯉꯤꯀꯣ ꯈꯤꯇꯪ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤ ꯀꯣ ꯑꯗꯒꯤ ꯐꯖꯅ ꯃꯥꯔꯀꯦꯠ ꯀꯃꯥꯏꯅ ꯔꯤꯁꯔꯁ ꯇꯧꯔꯛꯄ ꯃꯇꯝ ꯆꯪꯉꯤꯀꯣ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯒ ꯁ꯭ꯄꯤꯠꯁꯨ ꯌꯥꯝ ꯊꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ we really need person ꯀꯣ who understand ꯀꯣ the rules of the game ꯍꯥꯏꯁꯦ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯗꯅꯣ ꯃꯍꯥꯛꯀꯤ ꯔꯨꯜꯁ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯔꯨꯜꯁ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯔꯛꯀꯅꯤꯀꯣ ꯃꯤꯉꯣꯟꯗ ꯈꯗꯛ ꯃꯗꯛ ꯇꯧꯔꯒ ꯁ꯭ꯀꯦꯝ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗꯨꯗꯤ ꯀꯨꯏꯅ ꯆꯠꯂꯣꯏ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯆꯔꯤꯗꯨꯗꯤ it's a process in order to get the results at the end of the day it's you ꯀꯣ can change yourself not me ꯑꯗꯨꯅ ꯒ꯭ꯔꯦꯁꯟ ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯣ ꯀꯣ ꯁꯤꯗꯩꯁꯤꯗꯗꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯅꯪꯅ ꯐꯪꯅꯤꯡꯉꯤꯕ ꯅꯪꯒꯤ ꯔꯤꯖꯜꯗꯣ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯨꯗꯤ ꯅꯪ ꯂꯣꯏ ꯈꯪꯉꯅꯤꯕ ꯀꯃꯥꯏꯅ ꯁꯤꯁꯇꯦꯝ ꯁꯥꯔꯛꯀꯅꯤ ꯀꯃꯥꯏꯅ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇ꯭ꯔꯥꯐꯤꯛ ꯄꯣꯔꯛꯀꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯪꯕ ꯃꯇꯝꯗꯩꯗꯤ ꯀꯩꯗꯧꯔꯦ ꯅꯨꯡꯇꯤꯒꯤ ꯅꯪ ꯍꯣꯠꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯍꯣꯠꯅꯔꯒꯗꯤ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯣꯀꯦ ꯅꯪ ꯀꯣꯏꯁꯟꯒꯩꯗꯣ ꯂꯧꯊꯣꯔꯛꯄ ꯌꯥꯏ ꯌꯥꯏꯔꯤꯄꯣꯛ ꯑꯊꯧꯕ ꯁꯦꯂꯦꯕꯁ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯗꯣ ꯁꯦꯂꯦꯕꯁꯇꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯤꯁꯤꯅꯤꯀꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯕꯤꯒꯤꯅꯔꯅꯤ ꯂꯣꯏꯈ꯭ꯔꯦ ꯁꯦꯜꯁ ꯐꯅꯦꯜꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦꯗꯅ ꯑꯗꯩ ꯁꯥꯔ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯁꯞꯁꯄꯣꯛ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯖꯦꯡꯀꯤꯝ ꯑꯦꯗꯚꯔꯇꯥꯏꯖꯤꯡꯒꯤ ꯁꯞꯁꯄꯣꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯑꯗꯨ ꯍꯌꯦꯡꯋꯥꯏ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯇꯥꯛꯂꯛꯀꯦ ꯑꯗꯨꯒꯤꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯀꯩꯅꯣꯒꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡꯒꯤ ꯀꯣ ꯑꯗꯨꯒ ꯍꯜꯂꯣ ꯍꯜꯂꯣ ꯀꯣ ꯑꯗꯒꯤ ꯒ꯭ꯌꯥꯅꯦꯁꯣꯔ ꯀꯣ ꯒ꯭ꯌꯥꯅꯦꯁꯣꯔ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯀꯦꯠꯁ ꯒ꯭ꯌꯥꯅꯦꯁꯣꯔꯁꯤꯡ ꯆꯨꯝꯃꯦ ꯑꯗꯒꯤ ꯃꯦꯛ ꯃ꯭ꯌꯨꯖꯤꯛ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯣ ꯑꯗꯒꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯌꯥꯡꯂꯝꯕꯝ ꯀꯣ ꯍꯧꯔꯁꯤ ꯀꯣ ꯁꯨꯔꯆꯟꯗ꯭ꯔ ꯑꯩꯈꯣꯏ ꯍꯧꯔꯦ ꯑꯗꯒꯤ ꯒꯤ ꯃꯉꯥꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯣ ꯒꯤꯇꯥ ꯑꯗꯩ ꯑꯩꯈꯣꯏ ꯔꯤꯗꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯔꯤꯗꯝ ꯃꯩ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯤꯀꯣ ꯔꯤꯗꯝꯒꯤꯁꯦ ꯔꯤꯗꯝ ꯎꯗꯕ ꯀꯨꯏꯔꯦ ꯃꯅꯤ ꯂꯞ ꯁ꯭ꯄꯤꯠ ꯖꯦꯟꯀꯤꯝ ꯌꯥꯝ ꯊꯤ ꯐꯖꯩ ꯀꯣ ꯗꯦꯇꯥ ꯑꯦꯅꯥꯂꯤꯁꯤꯁꯀꯤ ꯁꯕ ꯇꯣꯄꯤꯛꯁꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯒꯦ ꯁꯥꯔ ꯑꯗꯨꯒꯤ ꯁꯕ ꯇꯣꯄꯤꯛꯇꯣ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯇꯥꯛꯀꯦ ꯃꯅꯨꯡꯗ ꯀꯣ ꯆꯦꯠꯖꯤꯄꯤꯇꯤ ꯁꯤꯖꯤꯟꯅꯔꯅꯤ ꯑꯩꯈꯣꯏꯅ ꯗꯦ ꯀꯩꯅꯣꯗ ꯇꯧꯋꯤꯗꯨꯗꯤ ꯀꯩꯅꯣ ꯗꯦ ꯅꯝꯕꯔ 3ꯗ ꯖꯦꯟꯀꯤꯝ ꯑꯗꯩ ꯗꯦ ꯅꯝꯕꯔ 4 ꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯅꯨꯡꯗ ꯑꯩ ꯇꯥꯛꯊꯔꯛꯀꯦꯕ ꯖꯦꯟꯀꯤꯝ ꯌꯥꯔꯕꯣ ꯑꯣꯀꯦ ꯑꯗꯣ ꯅꯣꯏ ꯀꯣꯏꯁꯟꯗꯣ ꯑꯝꯇ ꯖꯔ ꯖꯔ ꯑꯝꯇ ꯂꯧꯊꯕꯤꯔꯛꯑꯣ ꯀꯣ ꯑꯗꯣ ꯁꯦꯜꯁ ꯐꯅꯦꯜꯒꯤꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯈꯣꯔꯥ ꯌꯥꯔꯕꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣꯃꯦꯟꯗ ꯊꯥꯗꯕꯤꯔꯛꯑꯣ ꯁꯤꯗꯩꯁꯤꯗ ꯑꯥꯝ ꯑ ꯕꯤꯒꯤꯅꯔ ꯀꯣ ꯑꯗꯒꯤ ꯌꯣꯔ ꯐꯥꯔꯁ ꯁꯦꯜꯁ ꯐꯅꯦꯜ ꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯛꯀꯦ ꯑꯣꯀꯦ ꯂꯦꯛꯁꯟ ꯑꯗꯨꯗꯤ ꯃꯈꯥ ꯆꯠꯊꯔꯁꯤꯔꯥ ꯃꯌꯥꯝ ꯃꯈꯥ ꯆꯠꯊꯔꯁꯤꯔꯣ ꯁꯗꯥꯅꯟꯗ ꯍꯤꯖꯝ ꯀꯣ ꯕ꯭ꯔꯤꯡ ꯏꯠ ꯑꯣꯟ ꯀꯥꯏ ꯍꯥꯏꯁꯤꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯔꯟꯖꯟ ꯊꯥꯡꯖꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯨ ꯋꯤꯜ ꯅꯦꯚꯔ ꯕ꯭ꯔꯣꯛ ꯑꯒꯦꯟꯁꯦ ꯑꯃꯨꯛ ꯍꯧꯔꯁꯤꯔꯥ ꯍꯧꯔꯁꯦ ꯗꯥꯁꯨ ꯑꯣꯀꯦ ꯐꯔꯦ
ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯗ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯕꯤꯔꯣ ꯀꯣ ꯁꯤꯗꯩꯁꯤꯗ ꯄꯨꯟꯁꯤꯗ ꯅꯪꯅ ꯁꯤꯒꯤ 60 days ꯆꯦꯂꯦꯟꯖꯁꯦ ꯍꯩꯈꯤ ꯇꯥꯔꯒꯗꯤꯀꯣ ꯑꯩꯒꯤꯁꯨ ꯑꯩꯅ ꯃꯇꯝ ꯆꯍꯤ 8-9 ꯆꯪꯒꯩ ꯇꯧꯖꯔꯛꯄꯗꯣ ꯅꯨꯃꯤꯠ 10ꯅꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩ ꯅꯉꯣꯟꯗ ꯁ꯭ꯀꯤꯜ ꯑꯃ ꯄꯤꯒꯦ ꯀꯣ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯤꯗꯤ ꯐꯪꯉꯣꯏ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ my 10 days skill ꯀꯣ to get your first international client ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯥꯏꯟꯒ ꯇꯣꯛꯈ꯭ꯔꯣ ꯀꯣ international client ꯑꯃ ꯀꯃꯥꯏꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯀꯣ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯁ꯭ꯀꯤꯜ ꯁꯦꯠꯅꯤꯀꯣ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯗꯧ ꯅꯠꯇꯦ ꯍꯦꯛꯇ ꯐꯪꯉꯣꯏ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯃꯤꯠ 10ꯅꯤ 60 days ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯛꯇꯣꯏꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯩ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯒꯅꯤꯕ ꯁ꯭ꯄꯦꯁꯦꯜꯂꯤ ꯐꯣꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟ ꯑꯃ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯗꯤꯜ ꯀ꯭ꯂꯣꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯀꯣ ꯋꯟꯁ ꯅꯪꯅ ꯁꯤ ꯈꯪꯈꯤ ꯇꯥꯔꯕ ꯀꯣ you will never ever gonna broke again ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯍꯩꯅꯗ꯭ꯔꯣ ꯄꯩꯁꯥꯒꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯅꯪꯅ ꯃꯤ ꯗꯤꯜꯗꯣ ꯀ꯭ꯂꯣꯁ ꯇꯧꯗꯅ ꯃꯤꯅ ꯄꯩꯁꯥ ꯊꯤꯔꯣꯏꯀꯣ ꯑꯗꯣ your first $1,000ꯅꯤꯀꯣ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁ ꯅꯠꯇꯦꯀꯣ ꯁꯤ USDꯅꯤ ꯀꯣ ꯁꯤꯒꯤ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠꯁ ꯑꯃ ꯑꯩ ꯅꯣꯏꯗ ꯄꯤꯊꯣꯛꯀꯦꯕ ꯀꯣ ꯑꯗꯒꯤ ꯑꯣꯇꯣꯃꯦꯁꯟ ꯅꯣꯏ ꯑꯣꯇꯣꯃꯦꯁꯟ ꯃꯌꯥꯝ ꯎꯔꯝꯃꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯐꯦꯁꯕꯨꯛꯇ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯤꯅ ꯑꯦꯅꯤ ꯅꯪꯉꯣꯟꯗ ꯏꯃꯦꯜ ꯊꯥꯔꯛꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯣꯇꯣꯃꯦꯁꯟ 3 ꯇꯥꯛꯀꯅꯤꯀꯣ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯀꯣ ꯒꯨꯒꯜ ꯑꯗꯩ ꯌꯨꯇꯨꯕꯁꯤꯗ ꯑꯝꯇ ꯐꯪꯉꯣꯏ ꯁꯤꯗꯤ ꯄꯔꯁꯅꯦꯜꯂꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯗ ꯃꯣꯏꯅ ꯄꯨꯟꯁꯤꯗ ꯁꯤ ꯈꯪꯍꯧ ꯇꯥꯔꯒꯗꯤ ꯊꯥ ꯑꯝꯗ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃꯈꯛ ꯐꯪꯉ ꯂꯣꯏꯔꯦ $1,000ꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯈꯛ ꯐꯪꯕ ꯃꯇꯝꯗ ꯅꯪ you will earn ꯀꯌꯥꯅꯣ 80,000 to 83,000ꯅꯤ ꯁꯤꯗꯩꯗ ꯀ꯭ꯂꯥꯏꯟ 500-400ꯒ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯅꯣꯕ ꯑꯃꯈꯛ ꯀꯣ ꯊꯥ ꯑꯃꯗꯨꯗ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯅꯕꯅꯦ ꯑꯩꯅ ꯇꯥꯛꯇꯣꯏꯁꯤ ꯅꯨꯃꯤꯠ 10ꯅꯤꯁꯤꯗ ꯋꯥꯔꯜꯁꯤꯗ UKꯗ ꯑꯣꯏꯒꯦꯔꯥ USꯗ ꯑꯣꯏꯒꯦꯔꯥ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯦꯅꯤꯋꯦꯔꯗ ꯀ꯭ꯂꯥꯏꯟ ꯑꯃꯈꯛ ꯐꯪꯕꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯂꯝꯕꯤꯁꯨ ꯄꯤꯅꯤ ꯀꯣ ꯇꯨꯜꯁꯨ ꯄꯤꯅꯤ ꯀꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯤꯁꯨ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤ ꯄꯤꯔꯛꯀꯅꯤ ꯃꯣꯗꯦꯜ ꯄꯤꯔꯛꯀꯅꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯀꯣ ꯑꯗꯨꯏꯗꯨꯗ ꯅꯪꯒꯤ ꯁꯥꯔꯚꯤꯁꯁꯦ $1,000ꯗ ꯌꯣꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯩꯗꯤ ꯅꯪ ꯋꯥꯔꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯪ ꯀ꯭ꯂꯥꯏꯟꯗꯣ ꯑꯃꯃꯝ ꯑꯗꯩ ꯔꯤꯖꯜꯁꯨ ꯑꯗꯨꯝ ꯄꯤꯕꯤꯕ ꯀꯣ ꯀ꯭ꯂꯥꯏꯟ ꯐꯪꯉꯦꯅ ꯇꯣꯛꯊꯣꯛꯇꯕ ꯔꯤꯖꯜ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯑꯗꯨ 10 days ꯑꯩꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯇꯥꯛꯀꯅꯤ ꯁꯤꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯖꯁ ꯕ꯭रीꯐ ꯈꯛꯇꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇꯅ ꯇꯧꯔꯣꯏ ꯀꯣ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯅꯤ ꯀꯣ ꯀꯃꯥꯏꯅ ꯃꯣꯏꯗꯩ ꯄꯦꯃꯦꯟ ꯂꯧꯒꯅꯤ ꯀꯣ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯥꯛꯊꯔꯛꯈꯤꯅꯤ ꯑꯣꯇꯣꯃꯦꯁꯟꯒ ꯌꯥꯎꯔꯤꯁꯦ ꯃꯔꯝ ꯂꯩꯕꯩꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯒ ꯍꯥꯏꯅꯕꯗꯣ ꯁꯤꯁꯇꯦꯝ ꯋꯥꯔꯛ ꯄꯤꯄꯜ ꯐꯦꯜ ꯀ ꯍꯥꯏꯅꯩꯗꯣ ꯁꯤ ꯂꯣꯏ ꯆꯜꯂꯛꯇꯣꯏꯅꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯅꯍꯥꯛꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯔ ꯂꯩꯗꯣꯏꯁꯤꯕꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯣꯇꯣꯃꯦꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯁꯤꯅꯦ you will never ever broke again ꯍꯥꯏꯁꯦ ꯊꯥ ꯑꯃꯗ ꯀ꯭ꯂꯥꯏꯟ ꯑꯃꯈꯛ ꯐꯪꯉ ꯂꯣꯏꯔꯦ ꯑꯗꯣ ꯀ꯭ꯂꯥꯏꯟ ꯐꯪꯉꯤꯅꯦꯅ ꯂꯨꯄꯥ 2,000-3,000ꯒꯤ ꯀ꯭ꯂꯥꯏꯟꯗꯨꯗꯤ ꯀꯥꯟꯗꯦꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯅꯪꯅ ꯌꯣꯟꯖꯔꯤꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯌꯥꯝꯅ ꯍꯥꯏ ꯚꯦꯂꯨ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯌꯣꯟꯅꯩ ꯂꯨꯄꯥ 500ꯗ ꯌꯣꯟꯁꯤꯜꯂꯛꯀꯅꯤ ꯂꯨꯄꯥ 100ꯗ ꯌꯣꯟꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯤꯡꯕꯁꯨ ꯌꯥꯔꯣꯏ ꯋꯥꯁꯨ ꯋꯥꯅꯤ ꯀꯃꯥꯏꯅ ꯁꯔꯚꯥꯏꯚ ꯑꯣꯏꯗꯣꯏꯅꯣ ꯌꯣꯟ ꯇꯥꯔꯒꯗꯤ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯀꯃꯥꯏꯅ ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥ ꯑꯃꯁꯨ ꯄꯤꯒꯦꯕ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯀꯃꯥꯏꯅ ꯄ꯭ꯔꯥꯏꯁ ꯆꯥꯔꯖ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤck ꯋꯥꯔꯜꯁꯤꯗ ꯆꯠꯅꯩꯁꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯌꯥꯎꯕꯗꯤ ꯈꯔꯗꯤ ꯅꯣꯂꯦꯖ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯦꯟꯅ ꯑꯣꯏꯅ ꯗꯤꯞ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯀꯃꯥꯏꯅ ꯆꯥꯔꯖ ꯇꯧꯔꯛꯀꯅꯤ ꯀꯣ ꯁꯤꯗꯅꯤꯀꯣ ꯃꯌꯥꯝ ꯀꯦꯟꯗꯣꯏꯁꯦ ꯀꯣ ꯃꯤꯉꯣꯟꯗ ꯄ꯭ꯔꯥꯏꯁ ꯆꯥꯔꯖ ꯇꯧꯕꯁꯤ ꯀꯤꯕꯅꯦꯕ ꯌꯥꯝꯅ ꯑꯁ ꯀꯌꯥ ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ $1,000ꯗꯤ ꯌꯥꯝ ꯌꯥꯝꯃꯦꯍꯦ ꯀꯥꯏ ꯈꯟꯗ꯭ꯔꯥ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝꯍꯟꯗꯅꯕ ꯑꯩ ꯍꯣꯠꯅꯔꯛꯀꯦꯕ ꯀꯣ ꯑꯩꯉꯣꯟꯗꯒꯤ ꯄ꯭ꯔꯗꯛ ꯂꯩꯕ ꯃꯤꯅꯗꯤ ꯈꯪꯉꯝꯃꯅꯤ ꯀꯣ ꯑꯩꯅ ꯅꯣꯏꯗꯒ ꯄꯤꯠꯆ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯅ ꯌꯣꯟꯗꯦꯗꯅ ꯀꯣ ꯑꯗꯣ ꯅꯣꯏꯅ ꯐꯪꯕꯗꯁꯨ ꯄ꯭ꯔꯤꯃꯤꯌꯝ ꯁꯥꯔꯚꯤꯁ ꯐꯪꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯂꯥꯏꯟꯗꯁꯨ ꯐꯤꯜ ꯇꯧꯍꯟꯒꯗꯧꯅꯤ ꯀꯣ ꯗꯤꯂꯤꯚꯔ ꯄ꯭ꯔꯤꯃꯤꯌꯝ ꯁꯥꯔꯚꯤꯁ ꯆꯥꯔꯖ ꯂꯥꯏꯛ ꯑꯦ ꯄ꯭ꯔꯤꯃꯤꯌꯝ ꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯁꯤ ꯃꯔꯤꯁꯦ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ
ꯀꯣ ꯅꯪ ꯄꯨꯟꯁꯤꯗ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯂꯩꯔꯔꯣꯏ ꯀꯣ ꯑꯗꯨꯅ 10 daysꯀꯤ ꯁ꯭ꯀꯤꯜꯁꯦ ꯌꯥꯎꯗꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯀꯣ ꯃꯅꯨꯡꯗ ꯌꯥꯎꯔꯀꯥꯟꯗ ꯅꯪ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯛꯀꯅꯤ ꯀꯣ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯑꯗꯣ ꯁꯤ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯁꯤ ꯌꯨ ꯅꯦꯚꯔ ꯑꯦꯚꯔ ꯕ꯭ꯔꯣꯛ ꯑꯒꯦꯟ ꯍꯥꯏꯁꯦ 10 daysꯅꯤꯀꯣ ꯔꯤꯗꯝ ꯅꯍꯥꯛꯀꯤ ꯔꯤꯄꯤꯠꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯔꯤꯄꯤꯠꯁꯦ ꯔꯤꯗꯝ ꯄꯨꯈ꯭ꯔꯝꯕꯝ ꯑꯣꯀꯦ ꯑꯗꯣ ꯒ꯭ꯔꯦꯁꯟ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯒꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯑꯩ ꯊꯥꯗꯔꯝꯒꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯇꯤꯝꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯒ꯭ꯔꯦꯁꯟꯗ ꯇꯧꯕꯤꯌꯨ ꯀꯣ ꯀꯃꯥꯏꯅ ꯇꯧꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯗꯣꯏꯅꯣꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯦꯁꯟꯗꯒꯤ ꯈꯪꯕꯤꯌꯣ ꯀꯣ ꯒ꯭ꯔꯦꯁꯟ ꯅꯪ ꯌꯥꯔꯒꯗꯤ ꯑꯝꯇ ꯄꯤꯟ ꯇꯧꯔꯛꯀꯦꯔꯥ ꯇꯧꯈ꯭ꯔꯦ ꯗꯥꯁꯨ ꯇꯧꯈ꯭ꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯀꯣ ꯅꯪ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯒꯅꯤ ꯑꯥꯏ ꯀꯦꯟ ꯄ꯭ꯔꯣꯃꯤꯁ ꯌꯨ ꯑꯗꯨꯒ ꯅꯪꯅ ꯄꯨꯟꯁꯤꯗꯅꯦ ꯀꯥꯎꯕ ꯅꯪ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯄ꯭ꯔꯗꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯌꯣꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯧꯔꯕꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯅꯟꯗꯁꯨ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯝꯕꯔ ꯂꯣꯏ ꯁꯨꯔꯦ ꯑꯌꯥꯝꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯁꯦꯕ ꯀꯣ ꯑꯩꯅ ꯁꯤꯗꯩꯁꯤꯗ AI ꯒꯤ ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯇꯥꯛꯀꯅꯤꯕ ꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ AI ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯪ ꯂꯩꯍꯧꯔꯅꯤ ꯃꯅꯤꯡ ꯌꯥꯝ ꯊꯤ ꯂꯩꯍꯧꯗꯣꯏꯖꯥꯠꯅꯤꯀꯣ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯅ ꯃꯨꯛꯇꯅ ꯂꯩꯗꯣ ꯑꯣꯏꯔꯣꯏꯀꯣ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯕꯦꯔꯥꯅꯤ ꯅꯪꯅ ꯄꯨꯡ 7 ꯆꯪꯕꯗꯣ ꯁꯦꯀꯦꯟꯗꯅꯤꯀꯣ ꯀꯗꯛ ꯊꯣꯛꯂꯛꯇꯣꯏꯁꯦ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯁꯤꯃ ꯑꯩ ꯐ꯭ꯔꯤꯗ ꯇꯥꯛꯇꯣꯏꯅꯦꯕ ꯐ꯭ꯔꯤ ꯍꯥꯏꯗꯤ ꯅꯣꯏꯅ ꯁꯤꯒꯤ ꯀꯣꯔꯁ ꯃꯅꯨꯡꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯑꯗꯧꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯣ ꯄ꯭ꯔꯗꯛ ꯈꯛꯇ ꯂꯩꯕꯅ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝ ꯄ꯭ꯔꯣꯁꯦꯁ ꯈꯪꯕꯅ ꯌꯥꯔꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ AI ꯁꯤꯖꯤꯟꯅꯔꯒ ꯅꯪ ꯄ꯭ꯔꯣꯝꯇꯤ ꯂꯣꯏ ꯐꯪꯉꯅꯤꯕ ꯀꯃꯥꯏꯅ ꯇꯧꯔ ꯅꯪ ꯔꯤꯖꯜꯗꯤ ꯀꯃꯥꯏꯅ ꯐꯪꯅꯤ ꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟꯅꯤ ꯇꯥꯛꯂꯛꯇꯣꯏꯁꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯅꯪ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯝꯕ ꯌꯥꯔ ꯅꯪ ꯈꯜꯂꯝꯒꯅꯤꯕꯀꯣ ꯑꯁ ꯑꯩꯁꯤꯅ ꯐꯖꯩ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯨ ꯇꯧ ꯂꯩꯔꯒꯗꯤ ꯅꯪ ꯌꯥꯔꯔꯣꯏꯀꯣ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯗꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯀꯣ ꯅꯪ ꯑꯗꯨꯝ ꯈꯟꯖꯥꯟꯅꯅ ꯂꯩꯔꯅꯤꯕ ꯑꯩꯅ ꯁꯤꯗ ꯄꯤꯔꯤꯕ ꯅꯪꯉꯣꯟꯗ ꯔꯦꯁꯤꯄꯤ ꯈꯔ ꯄꯤꯒꯅꯤꯀꯣ ꯔꯦꯁꯤꯄꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯀꯦꯒꯤ ꯌꯦꯟ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯗꯤ ꯇꯣꯉꯥꯜꯂꯤ ꯀꯣ AI ꯒꯤ ꯔꯦꯁꯤꯄꯤꯅꯤꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯍꯥꯟꯗꯩ ꯀꯨꯀꯤꯡ ꯇꯧꯔꯛꯏ ꯃꯌꯥꯝꯗꯣ ꯀꯣ ꯑꯗꯨꯗ ꯍꯥꯎꯍꯟꯒꯦ ꯊꯨꯝꯍꯟꯒꯦ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤꯅꯦ ꯑꯩꯅ ꯄꯤꯔꯛꯇꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯔꯤꯖꯜꯇ ꯐꯣꯀꯁ ꯇꯧꯔꯛꯑꯅꯤꯕ ꯁꯤꯗꯗꯤ ꯅꯣꯏꯅ ꯃꯃꯥꯡꯗ ꯑꯩꯅ 7 days ꯇꯥꯛꯏ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯀꯩꯝ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯈꯔ ꯈꯦꯠꯅꯔꯅꯤ ꯁꯤꯗꯅ ꯔꯤꯖꯜ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯀꯣ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯣꯏꯔꯣ ꯁꯔꯚꯤꯁꯦꯁ ꯑꯣꯏꯔꯣ ꯁ꯭ꯄꯤꯠ ꯍꯦꯟꯒꯠꯂꯛꯑꯅꯤ ꯔꯤꯖꯜ ꯄꯨꯔꯛꯄ ꯃꯇꯝꯗꯅꯦꯕ ꯅꯪꯅ ꯁꯤꯒꯤ AI ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯤꯜ ꯁꯦꯠ ꯁꯤ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯏꯕ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯛꯑꯅꯤ ꯅꯪꯅ ꯈꯟꯖꯔꯝꯕ ꯑꯁ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯊꯣꯛꯇꯦ ꯑꯗꯒꯤ ꯏꯪꯂꯤꯁꯁꯨ ꯑꯩꯗꯤ ꯀꯌꯥꯝ ꯍꯩꯇꯦ ꯒ꯭ꯔꯥꯃꯔꯒ ꯍꯩꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯀꯣ ꯏꯪꯂꯤꯁꯁꯦ ꯈꯤꯇꯪ ꯏꯕ ꯄꯥꯕꯗꯤ ꯊꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯑꯩ ꯑꯗꯨꯝ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤꯅꯦ ꯑꯩꯅ ꯄꯤꯔꯛꯇꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯔꯚꯤꯁꯦꯁꯀꯤ ꯂꯣꯏꯅꯃꯛ ꯌꯥꯏꯑꯕ ꯑꯗꯨꯒ ꯂꯥꯁ ꯅꯣꯠ ꯕꯠ ꯗ ꯂꯤꯁ ꯀꯣ AI ꯒꯤ ꯇꯨꯜꯁ ꯈꯔ ꯂꯩꯀꯣ 7 daysꯇ ꯌꯥꯎꯕ ꯉꯥꯛꯇ ꯅꯠꯇꯦ ꯁꯤꯗꯤ ꯇꯣꯉꯥꯟꯕ ꯇꯨꯜꯁꯅꯤ ꯁꯤꯒꯤ ꯇꯨꯜꯁꯦ ꯅꯍꯥꯛꯅ ꯈꯨꯠꯇ ꯄꯥꯏꯔ ꯃꯇꯝꯗꯗꯤ ꯅꯪ ꯂꯥꯏꯐꯁꯦ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯍꯜꯂꯛꯄꯗꯣ ꯑꯗꯨꯃ ꯑꯣꯏꯍꯟꯗꯣꯏꯅꯤꯀꯣ ꯁꯤꯒꯤ AI ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯤꯜ ꯁꯦꯠ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯍꯜꯂꯛꯑꯅꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯔꯤꯖꯜ ꯅꯪꯅ ꯐ꯭ꯂꯦꯛ ꯊꯥꯡꯒꯠꯅꯤꯡꯕꯗꯣ ꯀꯣ ꯆꯪꯉꯤ ꯗꯤꯅꯦꯁ ꯋꯤꯗ꯭ꯔꯣꯝ ꯑꯗꯨꯒꯤꯁꯨ ꯁ꯭ꯀꯤꯜ ꯆꯪꯕ ꯍꯥꯏꯗ ꯂꯣꯏ ꯇꯥꯛꯂꯛꯇꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯨ ꯅꯦꯚꯔ ꯕ꯭ꯔꯣꯛ ꯑꯒꯦꯟ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯅꯦ ꯇꯥꯛꯂꯛꯇꯣꯏꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯏꯪꯂꯤꯁ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯂꯥꯏꯟꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯖꯁ ꯏꯃꯦꯖꯤꯟ ꯀꯣ ꯉꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ
ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯉꯥꯡꯉꯝꯃꯣꯏꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗꯅꯦ ꯑꯁ ꯑꯗꯨꯁꯨ ꯆꯪꯉꯤ ꯑꯗꯥꯁꯨ ꯆꯪꯉꯤ ꯑꯗꯨ ꯁꯨꯝ ꯈꯟ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯁ꯭ꯇꯦꯞꯇ ꯆꯠꯈꯣꯕ ꯅꯨꯡꯇꯤꯒꯤꯅꯦ ꯈꯖꯤꯛ 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 ꯆꯠꯈꯣꯕ ꯑꯗꯨꯁꯨ ꯈꯪꯗ ꯌꯥꯗꯦ ꯑꯗꯥꯁꯨ ꯈꯪꯗ ꯌꯥꯗꯦ ꯑꯗꯨꯁꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯥꯁꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯁ꯭ꯇꯦꯞ ꯑꯍꯦꯗ ꯆꯠꯂꯛꯇꯣꯏꯅꯣ ꯁ꯭ꯇꯦꯞ ꯐꯣꯔꯋꯥꯔꯗ ꯆꯠꯂꯛꯇꯣꯏꯅꯣ ꯗꯤꯅꯦꯁ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯤꯅꯦꯁ ꯁꯨꯗ꯭ꯔꯣꯝ ꯑꯗꯨꯅ ꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯐ꯭ꯂꯣ ꯑꯃꯗ ꯆꯠꯈꯣꯕ ꯅꯨꯡꯇꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯦꯅ ꯑꯩ ꯑꯃꯨꯛ ꯏꯜꯂꯛꯀꯦꯕ ꯅꯪꯒꯤ ꯃꯅꯤꯡꯗꯒꯤ ꯗꯤꯅꯦꯁ ꯅꯪ ꯃꯅꯤꯡ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏ ꯆꯠꯈꯣ ꯑꯗꯨ ꯃꯃꯥꯡꯗ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯃꯃꯥꯡ ꯑꯗꯨꯝ ꯏꯟꯈꯤꯁꯦꯕ ꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯝꯕꯔ 4 ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯣ ꯅꯝꯕꯔ 5ꯀꯤꯁꯦ ꯑꯣꯐꯔ ꯁ꯭ꯇꯦꯛ ꯑꯅ ꯍꯥꯏꯁꯦ ꯁꯤ ꯑꯣꯐꯔ ꯁ꯭ꯇꯦꯛꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯅ ꯍꯌꯦꯡꯋꯥꯏ ꯄꯣꯠ ꯂꯩꯔꯛꯄ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯕꯨꯗꯤ ꯑꯣꯏꯅꯤꯀꯣ ꯃꯌꯥꯝ ꯗꯤꯁꯀꯥꯎꯟꯗ ꯉꯥꯎꯗꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯣꯐꯔꯗ ꯉꯥꯎꯗꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯃꯤꯑꯣꯏꯕꯁꯦ ꯐ꯭ꯔꯤꯗ ꯉꯥꯎꯗꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯀꯣ ꯀꯁꯇꯃꯔ ꯐꯥꯒꯦꯗꯤ ꯐ꯭ꯔꯤ ꯌꯥꯝ ꯄꯜꯂꯣ ꯀꯣ ꯑꯣꯐꯔ ꯌꯥꯝ ꯄꯜꯂꯣ ꯗꯤꯁꯀꯥꯎꯟ ꯌꯥꯝ ꯄꯜꯂꯣ ꯑꯗꯣ ꯃꯤꯅ ꯄꯜꯅꯩꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯄꯜꯂꯣꯏꯕ ꯈꯦꯠꯅꯩꯀꯣ ꯑꯣꯐꯔ ꯁ꯭ꯇꯦꯛ ꯈꯤꯇꯪ ꯉꯥꯡꯕꯗ ꯄꯨꯡꯅꯦ ꯐꯅꯌꯥꯝ ꯆꯪꯉꯦ ꯅꯣꯡꯃ ꯑꯃ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯀꯣꯟꯅꯔꯣꯏ ꯁꯤꯗꯅꯤꯀꯣ ꯅꯪꯒꯤ ꯄ꯭ꯔꯗꯛꯀ ꯃꯌꯥꯝꯒ ꯀꯃꯥꯏꯅ ꯈꯦꯠꯅꯍꯟꯗꯣꯏꯅꯣ ꯍꯥꯏꯁꯦ ꯄ꯭ꯔꯗꯛꯀꯁꯦ ꯀꯩꯝꯇ ꯀ꯭रिꯌꯦꯠ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯀꯃꯥꯏꯅ ꯌꯣꯟꯒꯅꯤ ꯀꯣ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯗꯤ ꯌꯣꯟꯈ꯭ꯔꯕꯅꯤꯀꯣ ꯅꯣꯏꯗ ꯀꯩꯝꯇꯒ ꯀ꯭रिꯌꯦꯠ ꯇꯧꯗꯕꯤꯗ ꯗꯛ ꯂꯥꯎ ꯌꯣꯟꯗ꯭ꯔꯣ ꯃꯅꯨꯡꯗ ꯃꯥꯏ ꯐꯣꯔꯃꯨꯂꯥ ꯈꯔ ꯂꯩꯌꯦꯕ ꯀꯣ ꯑꯗꯨꯒ ꯄ꯭ꯔꯗꯛꯇꯤ ꯑꯣꯜꯔꯦꯗꯤ ꯀ꯭रिꯌꯦꯠ ꯇꯧꯖꯔꯕ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯈꯪꯗꯕ ꯁꯤꯁꯨ ꯌꯥꯝ ꯕꯦꯔꯥꯅꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯐꯦꯜ ꯑꯣꯏꯔꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯒ ꯌꯥꯝ ꯅꯥꯟꯕ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯄ꯭ꯔꯗꯛꯀꯁꯦ ꯀꯩꯝꯇ ꯀ꯭रिꯌꯦꯠ ꯇꯧꯗꯕꯤꯗ ꯍꯥꯟꯅ ꯌꯣꯟ ꯉꯝꯕ ꯃꯤꯁꯦ ꯁꯤꯅꯤꯀꯣ ꯃꯥꯔꯀꯦꯇꯤꯡ ꯍꯩꯕ ꯍꯥꯏꯁꯦ ꯖꯤꯅꯤꯌꯁꯀ ꯍꯥꯏꯕꯗꯣ ꯃꯣꯏ ꯀꯥꯡꯕꯨꯁꯤꯅꯤ ꯌꯥꯝ ꯐꯔꯛ ꯇꯥꯏꯁꯦ ꯀꯃꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯗꯛꯁꯦ ꯀꯩꯝ ꯂꯩꯕ ꯅꯠꯇꯦꯕ ꯊꯥ ꯑꯃ ꯋꯥꯠꯂꯤꯀꯥꯟꯗ ꯊꯥ ꯑꯅꯤ ꯋꯥꯠꯂꯤꯀꯥꯟꯗ ꯄ꯭ꯔꯗꯛꯁꯦ ꯑꯣꯜꯔꯦꯗꯤ ꯌꯣꯟꯈ꯭ꯔꯕꯅꯤ ꯃꯥ ꯀꯩꯝꯇ ꯂꯣꯁ ꯆꯠꯄ ꯄ꯭ꯔꯣꯐꯤꯠ ꯉꯥꯛꯇꯅꯤꯀꯣ ꯄ꯭ꯔꯗꯛꯄꯨ ꯀ꯭रिꯌꯦꯠ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯥꯔꯀꯦꯇꯤꯡꯗꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯇꯥꯛꯇꯣꯏꯁꯨ ꯑꯣꯐꯔ ꯁ꯭ꯇꯦꯛ ꯑꯅ ꯍꯥꯏꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯛꯄꯅꯤ ꯐꯖꯕꯅꯤ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯈꯪꯗꯦ ꯀꯣ ꯃꯤ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯥꯏ ꯗꯣꯟ ꯅꯣ ꯕꯠ ꯑꯩꯈꯣꯏꯗꯤ ꯁꯤ ꯍꯧꯔꯗꯕꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯃꯁꯨ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯒꯤ ꯑꯣꯐꯔ ꯁ꯭ꯇꯦꯛꯁꯤꯗ ꯀꯩꯀꯩ ꯌꯥꯎꯒꯦꯁꯦ ꯔꯤꯖꯜꯠ ꯃꯤꯑꯣꯏꯕꯅ ꯀꯩꯅꯣꯝꯃ ꯄꯣꯠ ꯂꯩꯕ ꯍꯥꯏꯁꯦ ꯔꯤꯖꯜ ꯍꯥꯟꯅ ꯌꯦꯡꯒꯅꯤꯕ ꯅꯣꯏꯁꯨ ꯁꯤ ꯆꯦꯂꯦꯟꯖꯁꯤꯗ ꯀꯔꯤꯅꯣꯕ ꯑꯩꯅ ꯐꯪꯗꯣꯏꯁꯦ ꯀꯔꯤ ꯔꯤꯖꯜꯅꯣ ꯑꯩꯅ ꯐꯪꯗꯣꯏꯁꯦ ꯅꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯪꯒꯅꯤꯕ ꯀꯣ ꯔꯤꯖꯜ ꯑꯣꯐꯔ ꯀꯣ ꯗꯤꯐꯔꯦꯟ ꯐ꯭ꯔꯣꯝ ꯑꯗꯔ ꯄꯤꯄꯜ ꯀꯣ ꯁꯤꯗꯅꯤꯀꯣ ꯑꯣꯐꯔ ꯁ꯭ꯇꯦꯛꯇꯅꯤꯀꯣ ꯂꯣꯏ ꯊꯨꯒꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨꯒ ꯔꯦꯗꯤ ꯇꯨ ꯕꯥꯏ ꯅꯪꯒꯤ ꯀꯁꯇꯃꯔꯁꯦ ꯅꯪꯅ ꯔꯤꯂꯦꯁꯟꯁꯤꯞ ꯔꯦꯄꯣꯔꯠ ꯕꯤꯜꯗꯤꯡ ꯁꯤ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ ꯁꯤꯗ ꯀꯣ ꯑꯗꯒꯤ ꯅꯣ ꯃꯣꯔ ꯀꯝꯄꯤꯇꯤꯇꯔꯁ ꯃꯥꯔꯀꯦꯠꯇ ꯅꯣꯏ ꯈꯜꯂꯝꯒꯅꯤꯕ ꯑꯁ ꯑꯩꯒꯤꯗꯤ ꯀꯝꯄꯤꯇꯤꯇꯔꯁ ꯌꯥꯝ ꯂꯩ ꯃꯤꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯗ ꯖꯔ ꯖꯔ ꯐꯝꯖꯜꯂꯛꯏ ꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯇꯥꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯣꯐꯔ ꯁ꯭ꯇꯦꯛꯁꯦ ꯅꯪ ꯈꯪ ꯇꯥꯔꯒꯗꯤ ꯀꯣ ꯅꯪ ꯃꯌꯥꯝꯗꯩ ꯈꯦꯠꯅꯔꯅꯤ ꯀꯝꯄꯤꯇꯤꯇꯔꯁ ꯅꯪ ꯍꯟꯊꯔꯛꯑꯅꯤꯕ ꯃꯅꯨꯡꯗ ꯍꯌꯦꯡꯋꯥꯏ ꯇꯥꯛꯊꯔꯛꯀꯦꯀꯣ ꯑꯗꯒꯤ ꯐꯥꯔꯁ ꯂꯦꯚꯦꯜ ꯑꯣꯐ ꯀꯣ ꯁꯤ ꯀꯩꯅꯣ ꯑꯣꯏꯒꯗꯧꯅꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯔꯝꯒꯅꯤꯕ ꯑꯁ ꯃꯥꯔꯀꯦꯇꯤꯡꯒꯤꯕꯨ ꯑꯝꯇꯕꯨ ꯇꯥꯗꯦꯅꯦꯍꯦ ꯀꯥꯏꯅ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯌꯦꯡꯉꯨꯀꯣ ꯁꯤꯒꯤ ꯑꯩꯅ ꯐꯥꯔꯁ ꯂꯦꯚꯦꯜ ꯑꯣꯐ ꯇ꯭ꯔꯥꯐꯤꯛ ꯑꯅ ꯍꯥꯏꯁꯦ ꯗꯤꯁ ꯏꯁ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯠ ꯏꯟ 60 days challenge ꯌꯨ ꯀꯥꯟ ꯃꯤꯁ ꯀꯣ ꯁꯤ ꯃꯤꯁ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯨꯀꯣ 24 hours ꯇ꯭ꯔꯥꯐꯤꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯁꯇꯃꯔꯁꯦ ꯄꯨꯡ 24ꯗ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯈꯪꯗ꯭ꯔꯥ ꯁꯤ ꯌꯥꯝ ꯊꯤ ꯏꯝꯄꯣꯔꯇꯦꯟꯠꯅꯤꯀꯣ ꯏꯠꯁ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯠ ꯁꯤ ꯏꯝꯄꯣꯔꯇꯦꯟꯠ ꯁ꯭ꯇꯐꯅꯤꯀꯣ ꯁꯦ ꯑꯩꯅ ꯂꯥꯁꯇ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯔꯝ ꯂꯩꯕꯩꯅꯤ 24 hours traffic ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯑꯗꯨꯗꯨꯗ ꯄꯨꯡ 24ꯗ ꯅꯪ ꯀꯁꯇꯃꯔ ꯀꯃꯥꯏꯅ ꯄꯣꯔꯛꯀꯅꯤ ꯋꯥꯟꯁ ꯑꯗꯨ ꯍꯩꯈꯤ ꯇꯥꯔꯗꯤ ꯅꯪ ꯀꯤꯔꯛꯑꯔꯣꯏꯕ ꯃꯥꯔꯀꯦꯠꯇ ꯊꯣꯛꯅꯤꯡꯉꯛꯑꯅꯤꯕ ꯑꯦꯅꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯑꯩ ꯀꯁꯇꯃꯔ ꯄꯣꯔꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯗ꯭ꯔꯥ ꯑꯗꯨꯝ ꯂꯩꯔꯦ ꯅꯝꯕꯔ 2ꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯦꯗꯤꯌꯥ ꯅꯣꯏ ꯃꯌꯥꯝ ꯇꯥꯔꯝꯃꯅꯤ ꯑꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯗꯨ ꯑꯗꯥ ꯀꯔꯤ ꯀꯔꯥ ꯂꯩꯗꯅ ꯁꯤꯗꯩꯁꯤꯗ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯑꯕ
kana kana no ha matam da influencer ko noina chumna reach out to ma sini ko general people na to is na chumna mo na message ka thajin na reach out to ba ko tonarang mani towi to de towi ko adu na ta ba khoi gi kai ga ram do mali me yam comment am ta thadaro se kai ga or do man yam ta yenge ko first ki di khoi cham cham na to much over ha ga khoina mi da reach out to jabne ba natra adu na ta ba atop angle lam su lei ba ko ado comment am ta thadaro ko no me am su yenge kai ram do man ge 시대시다 ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯩꯀꯣ ꯃꯌꯥꯝꯅ ꯇꯧꯅꯩꯁꯦ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤ ꯏꯃꯦꯜꯒ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯩ ꯃꯣꯏ ꯐꯣꯟꯒ ꯂꯩꯔꯝꯒꯅꯤꯕ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯩ ꯃꯣꯏ ꯀꯩ ꯍꯥꯏꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯒꯤ ꯁꯤꯗ ꯅꯣꯏ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯑꯣꯏꯔꯝꯅꯤꯕ ꯑꯗꯩ ꯐꯦꯁꯕꯨꯛ ꯄꯦꯖ ꯀꯥꯏꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯔꯝꯃꯅꯤ ꯃꯥꯒꯤ ꯁꯤꯅꯤꯀꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯃꯟ ꯑꯣꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯩꯁꯦ ꯑꯗꯣ ꯒ꯭ꯔꯦꯛꯁꯟ ꯅꯣꯏꯒꯤꯁꯨ ꯂꯩꯗꯅ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯁꯤ ꯅꯝꯕꯔ 2ꯁꯦ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯕꯣ LinkedIn ꯑꯣꯏꯗꯣꯏꯔꯣ ꯁꯥꯔ ꯂꯤꯡꯛꯗꯏꯟꯗꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯃꯥꯒꯤ ꯁꯤꯒꯤ ꯄꯦꯖ ꯏꯃꯦꯜꯁꯨ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯐꯣꯟꯁꯨ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯐꯦꯁꯕꯨꯛꯁꯨ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯂꯤꯡꯛꯗꯏꯟꯗꯨꯁꯨ ꯏꯠꯁ ꯑꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯃ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯥꯁꯨ ꯄꯦꯖ ꯑꯃꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅ ꯅꯣꯔꯃꯦꯜ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯩꯁꯦ ꯁꯤꯗꯅꯦꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯤꯝꯗꯒꯤ ꯀꯣꯏꯁꯟ ꯑꯃ ꯅꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯛꯎꯗꯅ ꯌꯦꯡꯒꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯍꯥꯎꯁꯐꯨꯜꯁꯦ ꯀꯅꯥꯝ ꯐꯥꯎꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯍꯥꯎꯁꯐꯨꯜꯗꯣ ꯐꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯅꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯃꯤ ꯂꯩꯌꯦꯕ ꯀꯝꯄꯅꯤ ꯂꯩꯌꯦꯕ ꯑꯩ ꯀꯝꯄꯅꯤꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤꯒꯨꯝꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯤꯗꯗꯤ ꯅꯪꯅ ꯊꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯤꯕ ꯔꯤꯁꯔꯆ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯁꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯤꯕꯨ ꯑꯩ ꯕꯤꯖꯤꯅꯦꯁꯀ ꯆꯥꯟꯅꯒꯗ꯭ꯔꯅꯦꯍꯦ ꯌꯦꯡꯗꯣꯏꯅꯤꯀꯣ ꯅꯠꯇꯕꯤꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯅ ꯑꯃ ꯍꯦꯛꯇ ꯀꯣ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯅꯣꯏꯅ ꯁꯨꯝ ꯁꯤꯃꯗꯤ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦ ꯅꯣꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯏꯠꯁ ꯑ ꯗꯤꯐꯔꯦꯟꯁ ꯅꯠꯇꯦ ꯅꯦꯇꯥꯖꯤ ꯄ꯭ꯔꯣꯚꯥꯏꯠ ꯚꯦꯜꯌꯨ ꯅꯠꯇꯦ ꯚꯦꯜꯌꯨ ꯅꯠꯇꯦ ꯀꯝꯄꯅꯤ ꯈꯔ ꯂꯩ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯈꯨꯠꯇ ꯂꯣꯏ ꯂꯩꯕ ꯀꯣ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨꯗ ꯍꯌꯦꯡꯋꯥꯏ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯀꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯤ ꯑꯩꯗꯣ ꯇꯥꯛꯂꯛꯀꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯔꯣꯏꯀꯣ ꯅꯣ ꯅꯦꯝ ꯍꯥꯏꯁꯦ ꯀꯣ ꯑꯗꯒꯤ ꯃꯣꯏꯗ ꯀꯦꯝꯄꯦꯟ ꯀꯃꯥꯏꯅ ꯆꯂꯥꯏꯍꯟꯒꯅꯤꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯔꯤꯆ ꯑꯥꯎꯠ ꯑꯁꯤꯅꯅꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯅꯔꯁ ꯃꯌꯥꯝꯅ ꯇꯧꯕ ꯀꯥꯡꯕꯨꯅꯦꯕꯁꯦ ꯀꯣ ꯁꯤ ꯕꯤꯒꯤꯅꯔꯁ ꯀꯥꯡꯕꯨꯈꯩꯗꯤ ꯁꯤꯒꯤ ꯐꯣꯔꯃꯦꯠꯁꯦ ꯑꯗꯨꯝ ꯌꯧꯅꯤꯕ ꯑꯗꯨꯒ ꯅꯪꯅ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯅꯣꯏꯗ ꯁ꯭ꯀꯤꯜ ꯈꯔ ꯇꯥꯛꯀꯅꯤꯕ ꯁꯤꯁꯤꯗ ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯤꯜ ꯍꯥꯏꯁꯦ ꯁ꯭ꯀꯤꯜ ꯂꯦꯕꯦꯜ ꯀꯣ ꯁꯤꯁꯤꯃ ꯌꯥꯔꯕ ꯁꯤꯗꯩꯁꯤꯗ ꯀꯝꯄꯅꯤꯁꯦ ꯀꯅꯥꯅꯣ ꯑꯗꯨ ꯀꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯇꯧ ꯁꯤ ꯂꯣꯏ ꯇꯥꯛꯂꯛꯑꯅꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯦꯗꯤꯌꯥꯁꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯣꯏ ꯃꯌꯥꯝ ꯇꯥꯔꯝꯃꯅꯤꯀꯣ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯀꯃꯥꯏꯅ ꯆꯂꯥꯏꯗꯣꯏꯅꯣ ꯐꯦꯁꯕꯨꯛꯀꯤ ꯑꯦడ్ꯁ ꯑꯗꯒꯤ ꯀꯔꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯦడ్ꯁ ꯀꯣ ꯑꯗꯒꯤ ꯀꯔꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦడ్ꯁ ꯑꯗꯒꯤ ꯂꯤꯡꯛꯗꯏꯟꯒꯤ ꯑꯦꯞꯁ ꯀꯣ ꯑꯗꯒꯤ ꯀꯔꯤ ꯋꯥꯠ ꯑꯦꯜꯁ ꯇ꯭ꯋꯤꯇꯔꯒꯤ ꯑꯦꯞꯁ ꯀꯣ ꯑꯦꯠꯁ ꯍꯥꯏꯔꯣ ꯑꯗꯒꯤ ꯀꯔꯤ ꯋꯥꯠ ꯑꯦꯜꯁ ꯌꯨ ꯅꯦꯝ ꯏꯠ ꯑꯗꯨꯁꯨ ꯑꯣꯏꯅ ꯇꯥꯛꯑꯅꯤꯕ ꯗꯤꯁꯄ꯭ꯂꯦ ꯃꯦꯗꯤꯌꯥ ꯀꯣ
ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯌꯦꯡꯋꯥꯏ ꯔꯤꯇꯥꯔꯒꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯗ ꯑꯦꯃꯥꯖꯣꯟꯗꯒ ꯅꯪꯅ ꯆꯪꯉꯨꯔꯒ ꯐꯦꯁꯕꯨꯛꯇꯒ ꯎꯕꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯗꯣ ꯄꯤꯛꯆꯔ ꯊꯦꯠꯍꯜꯂꯒ ꯅꯥꯀꯟꯗ ꯀꯣ ꯌꯥꯝ ꯁꯥꯊꯤꯖꯥꯠꯅꯤꯀꯣ ꯁꯤꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯤ 190 days ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯟꯅꯤꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯒ ꯑꯍꯥꯟꯕ ꯅꯨꯄꯤ ꯌꯥꯔꯛꯇꯕꯩ ꯇꯥꯟꯅꯕꯗꯣ ꯇꯛꯄꯗꯣ ꯑꯗꯨꯅꯤꯀꯣ ꯇꯧꯗꯣꯏꯁꯦ ꯑꯗꯒꯤ ꯄꯦ ꯄꯔ ꯀ꯭ꯂꯤꯛ ꯀꯣ ꯁꯤꯃꯒ ꯑꯩ ꯁꯤ ꯄꯨꯂꯞꯁꯦ ꯇꯥꯛꯑꯅꯤꯕ ꯅꯣꯏꯗ ꯁꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤ 24 ꯁꯤ ꯐꯥꯔꯁ ꯂꯦꯚꯦꯜ ꯑꯣꯐ ꯇ꯭ꯔꯥꯐꯤꯛ ꯑꯃ ꯁꯤ ꯄꯨꯂꯞ ꯅꯣꯏꯗ ꯑꯩ ꯇꯥꯛꯊꯣꯛꯑꯅꯤ ꯁꯣ ꯅꯣꯏ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯁꯤꯗꯩꯁꯤꯗ 60 days ꯆꯦꯂꯦꯟꯖꯁꯤꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦꯕ ꯅꯪ ꯅꯨꯃꯤꯠ 30ꯅꯤ ꯀꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯀꯣ ꯏꯟꯇꯔꯅꯦꯠꯇꯤ ꯂꯩꯕ ꯀꯣ ꯑꯗꯩ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯕ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯟꯖꯅꯤꯡꯕ ꯀꯣ this is the course for you ꯅꯪ ꯄꯩꯁꯥ ꯊꯤꯗꯕꯁꯨ ꯌꯥꯔꯣꯏ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯪ ꯄꯩꯁꯥꯗꯤ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤꯕ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ 60 days ꯆꯦꯂꯦꯟꯖꯁꯤꯗ ꯅꯪꯅ ꯀꯩꯒꯨꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯣ you will never ever gonna broke again ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯕ ꯅꯪꯒꯤ ꯔꯤꯄꯨꯇꯦꯁꯟꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ sometimes ꯍꯥꯏꯕꯗꯣ what will you do ko if you lost your name your reputation ko suddenly you lost everything what will you do in the next 30 days khꯟꯕꯤꯌꯨ ko ꯁꯤꯗꯩꯁꯤꯗ ꯅꯪ 30 days ꯈꯛꯇꯅꯦꯕ ꯅꯪꯒꯤ ꯂꯥꯏꯐꯁꯤꯗ ꯂꯩꯔꯦꯅ ꯈꯟꯕꯤꯌꯣꯕ ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯗꯣꯏꯁꯦ ꯄꯩꯁꯥ ꯇꯥꯟꯗꯕꯁꯨ ꯌꯥꯔꯣꯏꯕ so this is a challenge if you are ready for this challenge ko join it today Today nang challenge sa yaw mapamdre na nang psado mandok I don't care. You take these services. Ko. Aduga khoi mi amu kene. We have 30 days money back guarantee. Aduga course complete tawdana ai pasa handok pio adu ma yaroi ko. Nang kem du khoi gi zu matam yam am spend tawni nang su tawjaini oiro parode sum dillelam bagi day 1 day 2 da tokthokraga pasa han bide ya de adu to du maina di no. Clean da. Ko aduna join tawrkedi kitang serious oina tawbiroba ko kariguma ma khangage simdei khangowda yadre adumain tawr lakpiyo ko aduga sidai kari hoigi any ko noina support hana noina 7 days ta pangba support ka si 60 days ta pangba support ka aduki mati khenagani sidai nang amakak haigeba sigi kanoja 24 hours traffic tam matam nang pesa thide yaro ko ai sida aina ta isengo 24 hour traffic chen nang separate on nang tamba yai bise influencer media ga nang tongana tamduni go social media nang Facebook advertising Google advertising go tamakpa matam da ko si tongana loi charge tawbuni display media ko pay per click si tamakpa matam da nang tongana pesa thirakani ai di sida pulap ne pirise ko noina hujik pesa ga thira imam da amon khatang khallo ba si myam dida aina sidai pulap punjan bai first level of traffic sida man da boni ko manung je nangna khangdoi myam je ngone Facebook advertising kamain tawdino Google advertising kamain tawdino YouTube advertising kamain tawdino si ghata na te ko myam na khwaidigi ama haina ba retarget marketing guys ko marketing si advanced level stuff ni ko beginners na ya ga do na te retarget marketing adagi amazu mo haige ba AB split testing an leib ko ado beginners ka inadi chumam ta uroiba sida ni go myam pasa talise backend ni go pasa talise myam gi athak arak tu da tawrgadi dum pasa ting ni go Facebook advertising Google advertising aduna yar oi tang khenar kani aduna si amakak tamma matamda si yam thina value wangjani ko myam si influencer ga okay howduno sir aduga krambaino karam kande howduno sir aduga timing jo amukta haibirakpa yagadra okay Susitra akhoi se Monday dagi 60 days challenge se koi hawrani ba ko adu nang yawge hai targadi
ꯃꯈꯥꯗ ꯄꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣꯃꯦꯟꯇꯨꯗ ꯑꯩꯅ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯀꯣ ꯑꯩ ꯇꯤꯝꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ VIP ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ VIP ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯖꯨꯝ ꯀꯣꯜ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇꯥꯛꯄꯗꯨꯗꯤ ꯁꯤ ꯌꯨꯇ꯭ꯌꯨꯕꯁꯤꯒꯗꯤ ꯈꯔ ꯈꯦꯠꯅꯔꯛꯑꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯑꯩꯅ ꯑꯣꯚꯔꯑꯣꯜ ꯆꯦꯂꯦꯟꯖꯁꯤꯗ ꯀꯔꯤ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯀꯔꯤ ꯀꯔꯤ ꯌꯥꯎꯗꯣꯏꯅꯣ ꯁꯤ ꯅꯣꯏꯗ ꯎꯠꯄꯅꯦꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯇꯧꯖꯩꯁꯦ ꯀꯣ ꯑꯗꯨꯒ ꯁꯤ ꯑꯃꯃꯝ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯅꯣꯏ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯈꯛ ꯇꯝꯕ ꯃꯇꯝ ꯅꯣꯏ ꯀꯣꯔꯁ ꯂꯩꯅꯤꯕ ꯒꯨꯒꯜ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯁꯤ ꯄꯩꯁꯥ ꯑꯗꯨꯝ ꯊꯤꯗ꯭ꯔꯣꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯔꯤꯇꯥꯔꯒꯦꯠ ꯃꯥꯔꯀꯦꯇꯤꯡꯒ ꯕꯤꯒꯤꯅꯔꯁꯅꯅꯦ ꯎꯕ ꯐꯪꯉꯣꯏ A/B split testing ꯀꯔꯤꯅꯣꯁꯨ ꯑꯃ ꯈꯪꯉꯔꯣꯏ the most important thing ꯑꯃꯁꯨ ꯂꯩ tracking ꯀꯣ tracking skillsꯦ ꯀꯣ ꯁꯤ ꯕꯤꯒꯤꯅꯔꯁꯅ ꯈꯪꯉꯣꯏ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯃꯤꯅ ꯄꯩꯁꯥ ꯇꯥꯜꯂꯦꯅ ꯄꯪꯇꯥꯟ ꯇꯥꯟꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨ ꯅꯠꯇꯦꯀꯣ ꯇꯦꯛꯅꯣꯂꯣꯖꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯀꯣ ꯁꯤꯒꯤ ꯐꯥꯔꯁ ꯗꯦꯚꯦꯂꯞ ꯇꯣꯄꯤꯛꯁꯦ ꯁꯤ ꯈꯤꯇꯪ ꯍꯩꯕꯗꯅꯦ you can earn lots of money ꯁꯤ ꯁ꯭ꯀꯤꯜ ꯁꯦꯠꯅꯤ ꯀꯣ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ I'm a beginner ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯣ ꯁꯤ ꯈꯤꯇꯪ ꯔꯤꯃꯥꯏꯟ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯄ꯭ꯔꯗꯛꯁꯨ ꯂꯩꯇꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁ꯭ꯀꯤꯜꯁꯨ ꯂꯩꯇꯦ ꯑꯗꯒꯤ no money ꯀꯣ to start a business ꯁꯤ ꯀꯥꯡꯕꯨꯁꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯗꯧꯅꯤ ꯀꯣ ꯑꯗꯨ ꯂꯣꯏ ꯂꯥꯛꯑꯣ ꯀꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯑꯗꯒꯤ your first sales funnel ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯔ ꯁꯦꯜꯁ ꯇꯧꯔꯔꯣꯏꯒꯦꯅ ꯍꯥꯏꯔꯕ ꯑꯗꯨꯃ ꯃꯨꯠꯂꯗꯧꯅꯤ ꯑꯣꯏꯔꯣꯏꯗꯧꯅꯤ ꯁꯦꯜꯁ ꯍꯩꯒꯗꯧꯅꯤꯀꯣ ꯀꯃꯥꯏꯅ ꯁꯦꯜꯁ ꯇꯧꯔꯛꯇꯣꯏꯅꯣ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩꯅ your first sales funnel ꯍꯥꯏꯁꯦ ꯅꯪꯒꯤ ꯂꯤꯗ ꯄꯦꯖ ꯔꯦꯗꯤꯗ ꯊꯝꯃꯅꯤ ꯑꯞ ꯁꯦꯜꯁꯦ ꯀꯩꯅꯣ ꯗꯥꯎꯟ ꯁꯦꯜꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯏ ꯈꯪꯉꯔꯣꯏ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯑꯩ ꯂꯣꯏ ꯇꯥꯛꯂꯛꯀꯦ ꯀꯃꯥꯏꯅ ꯆꯥꯔꯖ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯀꯁꯇꯃꯔꯗꯩ ꯀꯃꯥꯏꯅ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯒꯅꯤꯀꯣ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯪ ꯕꯤꯖꯤꯅꯦꯁꯇꯣ ꯁꯔꯚꯥꯏꯚ ꯑꯣꯏ ꯉꯝꯃꯔꯣꯏ ꯀꯣ ꯑꯗꯒꯤ ꯅꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯖꯦꯟ ꯄꯤꯅꯤꯕ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯒꯦꯔꯥ ꯀ꯭ꯂꯥꯏꯟ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ ꯀꯝꯃꯨꯅꯤꯇꯤ ꯀꯣ ꯁꯤꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯒꯤꯐꯅꯤ ꯀꯣ ꯁꯤ ꯅꯪꯒꯤ ꯃꯤꯡꯗ ꯂꯩꯗꯣꯏꯅꯦ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯩꯒꯤ ꯁꯨꯃꯥꯏꯅ school.asu.com ꯀꯥꯏꯅ ꯐꯖꯗ꯭ꯔꯣ ꯅꯣꯏꯒꯤꯁꯨ ꯑꯃ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯃ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯒꯤꯐ ꯇꯧꯅꯤꯕ ꯑꯗꯨꯒ ꯀꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝꯅ ꯀꯦꯟꯗꯣꯏꯁꯦ how to choose the right product for business ꯍꯥꯏꯁꯨ ꯅꯪꯅꯕꯨꯗꯤ ꯍꯧꯖꯤꯛ ꯈꯜꯂꯝꯒꯅꯤ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯀꯣ ꯑꯗꯣ ꯑꯩꯒ ꯑꯃꯨꯛ ꯇꯥꯟꯅꯁꯤ ꯀꯣ ꯄ꯭ꯔꯗꯛꯇꯣ ꯍꯥꯟꯅ ꯅꯣꯏꯅ 7 daysꯇ ꯈꯪꯉꯤꯕ ꯅꯣꯂꯦꯖꯇꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩ ꯄꯤꯒꯦꯕ ꯑꯗꯨꯗꯗꯤ ꯑꯩꯅ ꯃꯥꯔꯀꯦꯠ ꯔꯤꯁꯔꯁ ꯇꯧꯔꯅꯤꯀꯣ ꯍꯪꯒ꯭ꯔꯤ ꯃꯥꯔꯀꯦꯠꯇꯨꯃ ꯇꯛ ꯑꯃ ꯄꯤꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯁꯇꯃꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯤ ꯑꯅꯤꯁꯦ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯗꯛꯇꯣ ꯁꯦꯝꯃ ꯄꯤ ꯌꯥꯔꯅꯤꯕ ꯅꯪ ꯀꯁꯇꯃꯔꯗꯨꯗ ꯑꯗꯨꯗꯅꯤ ꯀꯁꯇꯃꯔ ꯐꯥꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ you will never broke again ꯍꯥꯏꯁꯦ ꯀꯣ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯁ꯭ꯀꯤꯜ ꯑꯃ ꯀꯣ ꯑꯩꯅ ꯐꯖꯅ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯇꯝꯖꯔꯛꯄ ꯀꯣ 2017ꯗꯩꯅ until today ꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯝꯄꯜ ꯑꯦꯟ ꯀ꯭ꯔꯤꯁꯄꯤ ꯁꯝ ꯖꯦꯝ ꯈꯔ ꯂꯩꯀꯣ ꯑꯗꯨꯒꯤ ꯖꯦꯝꯗꯣ ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯑꯩ ꯄꯤꯅꯤꯕ ꯐꯣꯔꯃꯨꯂꯥꯅꯤꯀꯣ this is a formula ꯀꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯅꯪꯅ ꯈꯪꯉꯤ ꯃꯇꯝꯗ ꯀꯣ ꯑꯦꯕ꯭ꯔꯤ ꯃꯟ ꯈꯨꯗꯤꯡꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯃꯝ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕ ꯁꯤꯗ ꯑꯩꯅ ꯀ꯭ꯂꯥꯏꯟ 5 ꯇꯥꯔꯒꯦꯠ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯊꯥ ꯑꯝꯗ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ $1,000 ꯆꯥꯔꯖ ꯇꯧꯗꯣꯏꯅꯦꯕ ꯀꯣ ꯁꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤꯗ ꯀꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯄꯦꯃꯦꯟ ꯀꯂꯦꯛ ꯇꯧꯒꯅꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗ US ꯀ꯭ꯂꯥꯏꯟꯗꯤ ꯐꯪꯉꯒ ꯀꯃꯥꯏꯅ ꯄꯩꯁా ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯈꯤꯗꯦꯕ ꯀꯣ ꯑꯗꯨꯒꯤ ꯁꯦꯠꯑꯞ ꯀꯣ ꯃꯣꯏꯗ ꯊꯥꯒꯗꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯐꯣꯔꯃꯦꯠ ꯂꯣꯏ ꯄꯤꯒꯅꯤ ꯅꯣꯏꯗ ꯑꯗꯒꯤ ꯑꯣꯇꯣꯃꯦꯁꯟ ꯀꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯃꯤꯡ ꯈꯦꯠꯅꯩ ꯀꯣ ꯇꯥꯏꯃꯤꯡꯗꯣ ꯈꯦꯠꯅꯕꯅꯤꯅ ꯃꯣꯏꯅ ꯍꯦꯛ ꯍꯥꯡꯉꯛꯄꯒ ꯖꯠ ꯂꯥꯎꯅ ꯍꯟꯈꯤꯅꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯁ it's very important you have to understand how to charge your client ꯀꯣ ꯁꯤ ꯃꯩ ꯇꯥꯛꯑꯅꯤꯕ ꯑꯗꯒꯤ AIꯒꯤ ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯤꯜ ꯁꯦꯠꯁꯤꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯀꯣ ꯕꯤꯖꯤꯅꯦꯁꯄꯨꯗꯤ ꯃꯌꯥꯝ ꯍꯩꯖꯕ ꯀꯣ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯃ ꯑꯣꯏꯔꯔꯣꯏꯀꯣ ꯑꯗꯨꯅ ꯁꯤꯃ ꯇꯥꯛꯑꯅꯤ ꯑꯗꯨꯒ ꯔꯦꯗꯤꯃꯦꯗ ꯔꯦꯁꯤꯄꯤ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯄꯤꯗꯅ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯗꯤ ꯈꯔ ꯈꯦꯠꯅꯩꯀꯣ ꯑꯗꯨꯒ tools you can make your life more easy ꯁꯤꯒꯤ ꯇꯨꯜꯁꯤꯃ
AI heng ai class mung talage sile last the offer stack ko offer stack se nang na kaino result kamaina mingon ut ulakani ko offer kamaina create torkani discount kamaina create torkani ko different from other people nangi mi myamam lermani adi am report yon ma chapudi mana moi dei kamaina khenarakani ko ready to buy customer kamaina thamakani shini ko sidani myam na kendrise no more competitors laibdi laini handarani si offer stack se once khangi taragadi so myam sini 60 days ki manungda khoina tawduriba myamse ko aduna yaragadi ko noina interested leragadi ngasimak join tawbiro makhada ai description da khoigi number hapcharamge ko adui number du da phone tawbiro reach out tawbiro aduga noina tawk taragadi sunday da ko 6:30 pm ko khoigi internal koi vip members myama adugi zoom dudi khenai youtube to lawai ko adudi khoi personally manungda tawgdo mayam da ina mebak lam tawthoni aduga khoi kari tawdino mission je kamain chutno kamain changdino warming up ni ko dudi we need to start our warming up from tomorrow ko khoigi members mayam ko yengbiba ama ready da laibiro hayengi pung 3 6:30 pm aduga akhoi zoom call do akhoi community tongana akhoi members am lay aduda add tawjarke ado mayam si program je mayam join tawbiro ko 60 day challenge ko adang punsi da suko ko it will worth you lots of money in returns uji nangna invest tawje nasada invest tawjabani because you are learning some new skill ko aduga haira matungda nangna hengwai pasa tanjar matam return so yengo santanana it will make you lots of money in returns sigi first level of traffic ka jang ko manipur asumba kanam tana tawai chawna hai ko sidai sida moin ta ajo facebook advertising google advertising dum mari khara talak pe ai ko aduga henna manungda hanjalakpadi akhoi sigi team jari khara sathira ani si loi kangak taragadi so sima laira ado mayam sini 60 days challenge se mayam ko mayam join tawbiro sigi kano duda khoi phone number duda ko ai pin dawjaramge comment ta si join tawbiro description da jo hapcharke and I'll see you inside the other screen and I'm very excited to start this challenge from Monday ko ado mayam reach out hoidan tawbiro koi ngaijage aduga karigumba sigi kano je challenge se date 18 ko date 18 Sunday ko pung baro hendokhraba matungdadi ko si price hengalakani koi website ta 25,000 ko sidai heli ko si aina market ta yon taragadi ai 1.5 mathak ta yon ngani value yam chawi ko noina amomam tangkhak uba matamda si yam chawni high level dai pirakani aduga plus karigumba sigi product se interested oibi taragadi myam ko reach out to biro personally ai support ai khud pa takchage ko aduga myam yengbiro challenge sigi manungda lower kanda nangna heiba skill do nang punsigi lewoni evergreen ni ko sidai sida ngasi ta amaga hayeng chatnadaba adu si kem tawro evergreen strategy ni nangna heudose aduga challenge sida taktu je noina loi urba ngatani ko aina tawjariba 7 days da join phanam haidana ko noi mitna khongna loi urba ngatani sidai sida aina tawdo umta tawe adu mayam lakpiro join tawbiro ko aduga koi kano tawrsi challenge se Monday day honaba tawrsi I'm very excited please ko I welcome tawjari sini 60 days challenge se yawbiro mayam aduga koi thainarsi so thank you everyone, and I'll see you tomorrow, 6:30 p.m. inside our community, especially for Zoom call. So guys, thank you everyone once again. Aduga number do hapcharamge koi description da myam phone to biro ko challenge interested orgadi ado si di myam sida kainarsi. Ado noi question gumba layragadi thadar biro amtang amani tang aduga koi loshana tawrsi. Question amtang thadabiramo minute ani khitang ai ngaijage
ꯃꯌꯥꯝ ꯀꯩꯅꯣ 60 ꯗꯦꯖꯀꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯝꯕꯗꯣ ꯐꯣꯟꯗ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜꯂꯤ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯀꯃꯦꯟꯗ ꯊꯥꯗꯕꯤꯔꯣ ꯑꯩꯈꯣꯏ ꯁꯥꯔ ꯃꯁꯥꯃꯛꯇꯒꯤ ꯑꯣꯏꯅ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕ ꯃꯌꯥꯝꯗꯣ ꯈꯪꯗꯕ ꯀꯣꯏꯁꯟ ꯀꯩꯀꯥ 60 ꯗꯦꯖꯁꯤꯗ ꯀꯩ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯀꯣꯏꯁꯟ ꯑꯣꯏꯅ ꯊꯥꯗꯕꯤꯔꯝꯃꯣ ꯃꯈꯥꯗ ꯑꯗꯨꯝ ꯍꯪꯕꯤꯍꯧꯔꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕ ꯃꯌꯥꯝꯗꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣ ꯑꯩ ꯀꯣꯏꯁꯟ ꯂꯩꯔꯤꯕꯣ ꯂꯩꯔꯒꯗꯤ ꯑꯩ ꯈꯨꯝꯃꯛ ꯅꯪꯅꯁꯨ ꯍꯪꯅꯤꯡꯕ ꯂꯩꯗꯅ ꯑꯦꯅꯤ ꯗꯥꯁꯣꯔ ꯃꯣꯏꯅ ꯌꯥꯝ ꯍꯥꯏꯗꯤ ꯑꯅꯝꯕꯅ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟ ꯈꯔ ꯂꯩꯌꯦ ꯃꯣꯏ ꯍꯪꯉꯛꯄꯗ ꯑꯣꯀꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯧ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯄ꯭ꯔꯗꯛ ꯂꯩꯇꯦ ꯍꯥꯏꯔꯦꯕ ꯎꯝ ꯑꯗꯣ ꯄ꯭ꯔꯗꯛ ꯂꯩꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯄ꯭ꯔꯗꯛ ꯊꯤꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯆꯥꯎꯔꯥꯛꯄ ꯑꯝꯇ ꯈꯪꯖꯒꯦ ꯈꯣꯠꯀꯦꯅ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯪꯉꯛꯄ ꯑꯗꯨ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯁꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯕꯗꯣ ꯑꯩꯗꯤ ꯑꯅꯧꯕꯅꯤ ꯁꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯌꯦꯡꯕꯤꯔꯣ I'm a beginnerꯅ ꯍꯥꯏꯁꯦ ꯕꯤꯒꯤꯅꯔꯅ ꯄ꯭ꯔꯗꯛ ꯂꯩꯁꯦ ꯑꯌꯥꯝꯕꯅ ꯂꯩꯔꯝꯃꯣꯏ 90% ꯂꯩꯔꯝꯃꯣꯏ ꯍꯣꯏ ꯈꯔ ꯂꯩꯕ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯅꯣ ꯄ꯭ꯔꯗꯛ ꯑꯅ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯑꯩ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁ꯭ꯀꯤꯜ ꯂꯩꯇꯦ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯕꯤꯖꯤꯅꯦꯁ ꯍꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯃꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯕ ꯀꯣ ꯃꯥꯅꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯒꯤꯅꯔ ꯑꯃꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯊꯤꯕ ꯃꯇꯝꯗ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯈꯔ ꯋꯥꯒꯅꯤ ꯀꯣ ꯑꯗꯨ ꯋꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯃ ꯄꯤꯅꯤꯕ ꯁꯤꯗ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯎꯠꯂꯛꯀꯦꯕ ꯁꯤꯗ how to choose the right product for your business ꯑꯅ ꯍꯥꯏꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯄ꯭ꯔꯗꯛ ꯂꯩꯖꯔꯝꯗꯕ ꯃꯍꯥꯛꯇꯨꯒꯤ ꯔꯥꯏꯠ ꯄ꯭ꯔꯗꯛꯇꯣ ꯑꯩ ꯃꯥꯒ ꯄꯔꯁꯅꯦꯜꯂꯤ ꯇꯥꯟꯅꯔꯒ ꯀꯔꯤ ꯄ꯭ꯔꯗꯛꯅꯣ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯣ ꯃꯤꯅ ꯈꯤꯇꯪ ꯍꯪꯒ꯭ꯔꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠꯇ ꯁꯔꯐ ꯇꯧꯅꯕꯩ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯅ ꯁꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯕ ꯑꯗꯨꯒ ꯀꯁꯇꯃꯔꯗꯨꯒꯤ ꯃꯥꯅ ꯈꯟꯖꯔꯤꯕ ꯄ꯭ꯔꯗꯛꯇꯨꯅ ꯀꯔꯤ ꯁꯣꯜꯕ ꯇꯧꯗꯣꯏꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯔꯤ ꯁꯣꯜꯕ ꯇꯧꯗꯣꯏꯅꯣ ꯑꯗꯨꯃꯁꯨ ꯃꯉꯣꯟꯗ ꯈꯪꯉꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯗꯛ ꯃꯥꯅ ꯅꯍꯥꯟꯗꯩ ꯈꯟꯖꯔꯝꯕꯀꯣ ꯕꯤꯒꯤꯅꯔꯁ ꯑꯃꯅ ꯄ꯭ꯔꯗꯛ ꯈꯟꯕ ꯃꯇꯝꯗ ꯐꯖꯅ ꯇꯥꯔꯣꯏ ꯑꯩꯅ ꯈꯤꯇꯪ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯖꯔꯒ ꯑꯩꯈꯣꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯑꯩꯅ ꯐꯖꯕ ꯑꯃ ꯁꯦꯝꯃꯛ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨ ꯄ꯭ꯔꯗꯛꯁꯨ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯒꯅꯦ ꯐꯖꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯐꯖꯕ ꯑꯃ ꯄꯤꯔꯁꯦꯕ ꯑꯗꯨꯗꯤ ꯄ꯭ꯔꯗꯛ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯂꯩꯔꯔꯣꯏꯗꯅ ꯑꯗꯨ your first sales funnelꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯣꯀꯦ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯠꯇ Sir, is that necessary to show our face to carry out the business? Okay. ꯁꯤꯃ ꯍꯥꯏꯖꯒꯦꯀꯣ ꯔꯥꯀꯦꯁꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯏꯀꯥꯏꯗꯅ ꯇꯧꯅꯤꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯥꯏꯒꯁꯦ ꯂꯣꯠꯁꯟꯗꯅ ꯑꯗꯒꯤ ꯍꯣꯏ ꯃꯇꯝ ꯈꯔꯗꯤ ꯇꯧꯔꯕ ꯍꯌꯦꯡꯋꯥꯏ ꯔꯥꯀꯦꯁꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯅꯦ ꯃꯤꯅ ꯀꯝꯄꯜꯁꯔꯤ ꯁꯤ ꯀꯝꯄꯅꯤꯒꯤ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯊꯤꯒꯠꯂꯛꯄꯗꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯔꯥꯀꯦꯁ ꯑꯗꯨꯒꯅꯦ ꯔꯥꯀꯦꯁꯅ ꯇꯧꯒꯦꯅ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯀꯣ ꯄ꯭ꯔꯗꯛꯇꯣ ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯇꯉꯥꯏ ꯐꯗꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟꯗꯤꯡ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯁꯨꯝ ꯅꯪꯒꯤ ꯁꯛꯇꯣ ꯁꯨꯝ ꯂꯣꯠꯁꯜꯂ ꯂꯩ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯇꯆꯁꯦ ꯌꯦꯡꯕꯤꯌꯣꯕ ꯀꯝꯄꯅꯤꯒꯤ ꯂꯣꯒꯣꯒꯅꯦ ꯅꯪꯒꯤ ꯐꯦꯁꯇꯨꯒ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯤꯛꯆꯔꯗꯨꯒꯅꯦ ꯀꯅꯥꯅ ꯍꯦꯟꯅ ꯏꯃꯣꯁꯅꯦꯜ ꯀꯟꯇꯦꯛꯁꯦ ꯀꯅꯥꯅ ꯍꯦꯟꯒꯅꯤ ꯔꯥꯀꯦꯁ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯅꯉꯣꯟꯗꯅꯤꯀꯣ ꯀꯣꯏꯁꯟ ꯀꯣ ꯀꯝꯄꯅꯤꯒꯤ ꯂꯣꯒꯣꯗꯨꯃ ꯁꯥꯏꯠꯇ ꯊꯝꯃꯣ ꯔꯥꯀꯦꯁꯀꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯤꯛꯆꯔꯁꯤꯃ ꯁꯥꯏꯟ ꯊꯝꯃꯁꯦꯕ ꯑꯅꯤꯁꯦ ꯀꯣ ꯏꯃꯣꯁꯅꯦꯜ ꯀꯣꯟꯇꯦꯛꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯅꯛꯁꯟꯒꯅꯤ ꯔꯥꯀꯦꯁ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ꯭ꯔꯥ ꯅꯍꯥꯛꯀꯤꯅꯦ ꯄꯤꯛꯆꯔ ꯀꯣ ꯃꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯁꯨ ꯇꯝꯃꯛꯏꯅꯦꯕ ꯑꯩꯅ ꯑꯩꯒꯤ
ꯑꯣꯖꯥꯗꯒꯤ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯒꯨꯔꯨꯗꯒꯤ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯈꯜꯂꯝꯃꯦꯕ ꯏꯀꯥꯏꯕ ꯊꯣꯛꯄ ꯃꯇꯝꯗ ꯀꯣ ꯂꯣꯒꯣꯁꯦ ꯍꯥꯞꯆꯜꯂꯒ ꯑꯩꯒꯤ ꯐꯣꯇꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯁꯨꯡꯍꯥꯞꯇ ꯍꯥꯞꯇꯦꯕ ꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯣ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯈꯪꯒꯨꯝ ꯇꯧꯏꯅꯦ ꯁꯤ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯔꯦ ꯍꯥꯏꯐꯦꯠ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕꯅꯤꯀꯣ ꯑꯗꯨꯒ ꯀꯝꯄꯅꯤꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯣꯒꯣꯗꯨꯗꯤ ꯀꯣ ꯈꯤꯇꯪ ꯍꯟꯊꯕꯅꯤꯀꯣ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯜ ꯇꯆꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟꯗꯗꯤ ꯑꯦꯁ ꯃꯥꯏ ꯁ꯭ꯇꯨꯗꯦꯟ ꯀꯣ ꯑꯣꯜꯋꯦꯁ ꯒो ꯋꯤꯠ ꯌꯣꯔ ꯐꯦꯁ ꯀꯣ ꯀꯩꯝꯇ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯨ ꯅꯪꯅ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯗꯤꯐ꯭ꯔꯦꯟಟ್ ꯁ꯭ꯇꯣꯔꯤꯅꯤ ꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯀꯥꯏꯗꯕ ꯃꯤ ꯑꯝꯇ ꯂꯩꯔꯣꯏꯀꯣ ꯂꯣꯏ ꯏꯀꯥꯏꯕꯅꯤ ꯑꯗꯣ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯇꯝꯁꯤ ꯃꯄꯥꯟ ꯈꯤꯇꯪ ꯊꯣꯛꯁꯤꯀꯣ ꯊꯣꯛꯑꯒ ꯑꯩꯅ ꯀꯣꯟꯇꯦꯟꯠꯒ ꯁꯦꯝꯃꯣ ꯍꯥꯏꯗꯣ ꯅꯪ ꯅꯍꯥꯟ ꯁꯦꯝꯃꯒꯗꯣ ꯌꯥꯝ ꯊꯤ ꯐꯖꯩ ꯑꯗꯣ ꯊꯣꯛꯂꯛꯀꯗꯧꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯦꯁ ꯎꯠꯄꯤꯌꯨ ꯃꯤꯒꯤ ꯊ꯭ꯔꯁ ꯀꯣ ꯔꯦꯄꯣꯔꯠ ꯕꯤꯜꯗꯤꯡ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯄꯣꯠ ꯌꯣꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯑꯩꯅ ꯅꯣꯏꯗ ꯍꯧꯖꯤꯛ ꯄꯣꯠ ꯌꯣꯜꯂꯦꯕ ꯑꯩ ꯐꯦꯁꯁꯦ ꯑꯗꯨꯝ ꯈꯨꯝꯖꯤꯟꯈꯤꯒꯦꯕ ꯑꯩ ꯂꯣꯒꯣꯗꯣ ꯑꯗꯨꯝ ꯊꯝꯒꯦꯕ ꯅꯪ ꯐꯤꯜ ꯇꯧꯒꯗ꯭ꯔꯣ ꯂꯥꯏꯁ꯭ꯔꯝ AK ꯀꯣ ꯂꯦꯞꯇꯣꯞ ꯂꯩꯇ꯭ꯔꯒꯗꯤ ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯕꯤꯔꯣꯅꯨ ꯀꯣ ꯑꯗꯨꯃ ꯅꯪ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯩꯁꯥ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯌꯥꯎꯁꯜꯂꯣ ꯑꯩꯗꯨ ꯇꯧꯔꯣꯏꯕ ꯀꯣ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯁꯤꯒꯤ ꯐꯣꯟꯁꯤꯗꯒꯤ ꯉꯥꯛꯇ ꯌꯥꯔꯣꯏ ꯀꯣ ꯅꯝꯕꯔ 1 ꯁꯤꯗꯗꯤ ꯅꯪꯒꯤ ꯁꯦꯜꯁꯀꯤ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯃꯛꯈꯤꯅꯤꯕ ꯇꯧꯒꯗꯕ ꯌꯥꯝ ꯂꯩ ꯐꯣꯟꯗ ꯑꯗꯨꯅ ꯇꯨ ꯕꯤ ꯚꯦꯔꯤ ꯑꯣꯅꯦꯁꯂꯤ ꯁ꯭ꯄꯤꯀꯤꯡ ꯋꯤꯠ ꯌꯨ ꯀꯣ ꯂꯦꯞꯇꯣꯞ ꯂꯩꯇ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯗꯦꯛꯁꯇꯣꯞ ꯑꯃ ꯂꯩꯔꯒꯗꯤ ꯈꯟꯅꯕ ꯌꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯁꯨꯡꯂꯩꯃꯛ ꯂꯩꯇ꯭ꯔꯒꯗꯤ ꯆꯦꯂꯦꯟꯖꯁꯦ ꯀꯩꯅꯣ ꯅꯍꯥꯛꯀꯤ ꯃꯤꯡꯁꯦ ꯂꯥꯏꯁ꯭ꯔꯝ AK ꯀꯣ ꯌꯥꯎꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯣꯏꯔꯣꯏ ꯀꯩꯗꯧꯅꯤ ꯅꯪ ꯃꯇꯝꯁꯨ ꯃꯥꯡꯅꯤ ꯄꯩꯁꯥꯁꯨ ꯇꯤꯡꯅꯤ ꯀꯣ ꯅꯪ ꯌꯥꯔꯛꯑꯣꯏꯕ ꯐꯣꯟꯗ ꯉꯥꯛꯇ ꯇꯧꯕꯗꯣ ꯑꯗꯨꯅ ꯐꯥꯔꯁ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯑꯃ ꯁꯝꯕꯤꯌꯨꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕꯗꯣ ꯑꯣꯏꯒꯅꯤ ꯑꯗꯨꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯣ ꯒꯁꯟ ꯍꯪꯉꯣ ꯑꯩꯈꯣꯏꯒꯤ ꯅꯪꯉꯣꯟꯗ ꯅꯍꯥꯟꯒꯩ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯅꯪꯅ ꯅꯤꯡꯁꯤꯡꯉꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯑꯟꯁꯔ ꯄꯤꯖꯒꯦ ꯑꯗꯒꯤ ꯗꯥꯁꯨꯔ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯟꯁꯇꯣꯜꯃꯦꯟ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯧꯖꯒꯦꯅ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤꯑꯕ ꯑꯣꯀꯦ ꯑꯗꯣ ꯁꯤ ꯑꯝꯇ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯑꯣꯀꯦ ꯑꯣꯜꯔꯥꯏꯠ ꯁꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯋꯥꯅꯕ ꯉꯥꯛꯇꯅꯤꯀோ ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯣ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤ ꯄꯩꯁꯥꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯨꯊꯣꯛꯄꯗ ꯋꯥꯔꯤꯕꯗꯣ ꯀꯣ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯀꯁꯇꯃꯔꯗ ꯑꯃꯨꯛ ꯅꯪꯅ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗꯅꯦ ꯁꯦꯝ ꯊꯤꯡ ꯅꯪ ꯐꯤꯜ ꯇꯧꯅꯤꯕ ꯅꯪꯒꯤ ꯀꯁꯇꯃꯔꯗꯨꯅ ꯑꯩꯗꯤ ꯄꯩꯁా ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯄꯩꯁా ꯊꯤꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ what do you feel ꯅꯪ ꯀꯩ ꯐꯤꯜ ꯇꯧꯔꯛꯀꯅꯤ ꯀꯣ ꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯩꯁా ꯊꯤꯔꯤꯁꯦ ꯌꯨ ꯑꯥꯔ ꯏꯟꯚꯦꯁꯇꯤꯡ ꯌꯣꯔ ꯁꯦꯜꯐ ꯑꯩꯉꯣꯟꯗ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯖꯕ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯁꯦꯠ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪꯁꯨ ꯑꯃꯨꯛ ꯃꯄꯥꯟꯗꯒ ꯊꯣꯛꯆꯔꯛꯇꯅ ꯄꯩꯁꯥꯒ ꯇꯥꯜꯂꯛꯇꯣꯏ ꯅꯪꯁꯨ ꯇꯝꯖꯔꯤꯅꯦꯕ ꯀꯣ ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯀꯣ ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯣ ꯑꯩ ꯇꯤꯝꯒ ꯑꯝꯇꯪ ꯈꯟꯅꯔꯒ ꯑꯩ ꯄꯔꯁꯅꯦꯜꯂꯤ ꯑꯣꯏꯔꯁꯨ ꯑꯩ ꯔꯤꯆ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯩ ꯐꯖꯅ ꯈꯜꯂꯒ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯇꯤꯝꯒꯁꯨ ꯑꯝꯇꯪ ꯈꯟꯅꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯗꯤ ꯂꯤꯁꯇꯤ ꯂꯩꯕ꯭ꯔꯣ ꯀꯩꯅꯣ ꯒ꯭ꯔꯦꯁꯟ ꯅꯉꯣꯟꯗ ꯂꯩꯌꯦ ꯗꯥꯁꯨꯔ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯔꯤꯆ ꯑꯥꯎꯠ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯩ ꯒ꯭ꯔꯦꯁꯟꯗ ꯍꯥꯏꯔꯒ ꯐꯖꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯑꯒꯦ ꯑꯩ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ 30-40 ꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯈꯟꯅꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯅꯍꯥꯛꯀꯤ ꯑꯟꯁꯔꯗꯣ ꯑꯩ ꯄꯤꯖꯔꯛꯑꯒꯦ ꯁꯥꯔ ꯑꯇꯣꯞꯄꯒꯤ ꯁꯦꯜꯁ ꯐꯅꯦꯜ ꯁꯥꯔꯒ ꯐ꯭ꯔꯤꯂꯦꯟꯁꯦꯜ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯕ ꯂꯨꯋꯥꯡ ꯀꯣꯟ ꯀꯣ ꯑꯗꯨꯅ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯜꯁ ꯐꯅꯦꯜ ꯑꯦꯛꯁꯄꯔꯠ ꯀꯧꯏꯀꯣ
ꯃꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯨꯔꯒ ꯁꯦꯜꯁ ꯐꯅꯦꯜꯗꯪ ꯁꯥꯔꯒ ꯍꯧꯖꯤꯛ ꯌꯣꯜꯂꯒ ꯂꯩ ꯀꯣ ꯁꯦꯜꯁ ꯐꯅꯦꯜ ꯀꯣ ꯃꯥꯔꯀꯦꯠꯇ ꯌꯥꯝ ꯊꯤ ꯗꯤꯃꯥꯟꯅꯦ ꯍꯧꯖꯤꯛ ꯁꯤ ꯍꯩꯒꯤ ꯇꯥꯔꯒꯗꯤ ꯅꯪ ꯕꯤꯖꯤꯅꯦꯁ ꯑꯃ ꯄ꯭ꯔꯣꯄꯔ ꯁꯦꯠ ꯇꯧꯕ ꯍꯩꯔꯛꯑꯕꯅꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯣꯗꯦꯜ ꯑꯃ ꯁꯦꯜꯁ ꯐꯅꯦꯜꯁꯦ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯁꯤꯗꯩꯁꯤꯗ ꯁꯦꯜꯁ ꯐꯅꯦꯜꯁꯦ ꯌꯥꯝ ꯂꯥꯏꯕ ꯃꯥꯟꯕ ꯋꯥꯅꯤꯀꯣ ꯃꯌꯥꯝ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤꯗ ꯂꯣꯏ ꯂꯩꯀꯣ ꯋꯟꯁ ꯑꯩ ꯏꯟꯇꯔꯟꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤ ꯂꯣꯏ ꯇꯥꯛꯑꯦ ꯑꯩꯁꯨ ꯀꯣ ꯁꯤꯗꯩꯁꯤꯗ ꯒ꯭ꯔꯦꯛꯁꯟꯁꯨ ꯁꯤ ꯂꯣꯏ ꯇꯝꯃꯛꯏꯅꯤ ꯀꯣ ꯑꯝꯇ ꯆꯤꯠꯊꯗꯦ ꯀꯣ sida lead page, upsell, order bump, downsell, continuity, school ko how to choose the right product for a business. Si ek khangi matamda nhaki business to arobi larni kana gumba amaju nang the help to matamda si kano je skill set je khangi targadi na nang yarabni. You are just hadi leidana nang level am di karani si ek khangma matamda. Hanagi type da sidai sida ko website chaba haiba haitaba si lo yawradawni ko si yam maru oi kanona akoina hang hojik kanona luwang ko na hangbiraido yai atopa owner amada nang kano tawbi yai mateng pangba si yam ti da every business owner si yaudana ko moi sales tawda wagani website tenga ta yarwa aduna ni sales funnel am darkar lein haise yam phajai question hangbiro noi question lai ma'am do hango ko noina mamut ta taw si manung sida ke yaudino do question nang indi lai bo topadi topa thoidopadi leitre da so mainly skip to question am skip to me da so kano da chat ta oh aina khangdabra question amta haibiro ne question do aina di udre okay scare of failure gi mindset se kamaina change tawuni sir okay game mix ai motivation takte ai mindset ki expert nate ko adubu ai simple ama hamge ba nahangna ngasi fail ore na khalase ba thaba am taw matam ko si ningjang biu ko mindset na du haiba motivation na du haiba ai nangona simple ama hamge ba ko nahangna business tawgen tholei da ko compete tawbu tholopani ko nangumba tamam lerangani moy nang phurak pazu yarakani nangaju phuruba yarakani ko aduna heta nang fail oibdi oiroi ꯃꯤꯅ ꯀꯩꯗꯧꯕꯩ ꯐꯨꯔꯛꯏꯅꯣ ꯍꯥꯏꯗꯣ ꯍꯥꯟꯅ ꯃꯔꯝ ꯑꯃ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯥꯅ ꯀꯩꯗꯧꯕꯩꯗꯃꯛꯇꯅꯣ ꯃꯥꯅ ꯉꯝꯈ꯭ꯔꯤꯁꯦꯅ ꯕꯣꯛꯁꯤꯡ ꯊꯤꯡꯒꯥꯏꯅꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯀꯥꯕ꯭ꯔꯥꯅꯦ ꯀꯥꯔꯝꯃꯣꯏꯀꯣ ꯑꯃ ꯄꯣꯕ ꯌꯥꯎꯔꯝꯒꯅꯤꯕ ꯄꯣꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯣꯏꯟꯠꯁꯇꯒ ꯑꯣꯏꯔꯝꯒꯅꯤꯀꯣ ꯄꯣꯏꯟꯠꯁꯇ ꯑꯣꯏꯔꯣ ꯈꯤꯇꯪꯗ ꯈꯦꯠꯅꯕꯗꯣ ꯑꯣꯏꯔꯣ ꯑꯗꯨꯃꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯂꯨꯖꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯗꯤ ꯀꯩꯗꯧꯔꯝꯒꯅꯤ ꯑꯣꯀꯦ ꯍꯟꯗꯛꯁꯦ ꯃꯥꯅ ꯑꯩ ꯊꯤꯟꯒꯥꯏꯒꯤ ꯇꯥꯔꯒꯗꯤ ꯅꯦꯛꯁꯇꯗꯤ ꯑꯩ ꯁꯤꯗꯅꯤꯀꯣ ꯑꯩꯅ ꯄꯣꯍꯧꯔꯤꯗꯣ ꯑꯣ ꯑꯩꯁꯦ ꯁ꯭ꯀꯤꯜ ꯈꯔ ꯋꯥꯠꯄꯩꯅꯤꯀꯣ ꯏꯅꯔꯖꯤ ꯈꯔ ꯋꯥꯠꯄꯩꯅꯤꯀꯣ ꯏꯝꯄ꯭ꯔꯣꯚꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯐꯦꯜ ꯑꯣꯏꯔꯤꯗꯣ ꯁꯤ ꯏꯁꯥꯅ ꯊꯤꯖꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯋꯟꯁ ꯅꯪꯅ ꯑꯗꯨ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯅꯦꯛꯁ ꯇꯥꯏꯝꯗ ꯃꯥꯒ ꯄꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯣꯀꯦ ꯅꯪꯅ ꯑꯋꯥꯠꯄ ꯃꯌꯥꯝꯗꯣ ꯃꯊꯪꯗꯗꯤ ꯅꯪ ꯐꯤꯠ ꯑꯣꯏꯅ ꯂꯥꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯅꯤ ꯑꯗꯨꯅ ꯐꯦꯂꯔꯗꯒꯤ ꯇꯝꯕꯤꯔꯣ ꯐꯖꯅ ꯀꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯁꯤ ꯐꯦꯜ ꯑꯣꯏꯔꯤꯁꯦ ꯁꯤ ꯃꯥꯅ ꯈꯪꯕꯤꯔꯣ ꯋꯟꯁ ꯑꯗꯨ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯅꯨꯡꯇꯤꯒꯤ ꯑꯣ ꯑꯩ ꯁꯤꯗꯅꯤꯀꯣ ꯋꯥꯠꯂꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯆꯠꯄꯤꯌꯣꯕ ꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯐꯦꯜ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯁꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯅꯪ ꯗꯤꯄ꯭ꯔꯦꯁꯟ ꯂꯣꯝꯗ ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ business it's a sports ko the first thing you have to do is you have to understand what the rules of the game adui rules mana khangbiro aduga business ta tadi ko pobuju yawgani kabuju yorkani ba ko pore na nang adum punsi chupa fail oigdong nate pori do kadbai pori no do khangadawni adudani ko nang mathangi dai nang mindset automatically dum change tawni but aina sa haibda id motivational speaker nate ko I love on marketing kuri marketing takpani ko I skill da I skill loina mainly focus tawi aduga aigi kano khar lai ko mindset tune dawdawa aigi secrets khar lai adude hengwai challenge manung dai I pizage okay question atoppa question lai ba
Okay, make music amasu leiri ko. Sir, freelancing part se course da yaubi gadra. Okay. Sidina freelancing gi khatan natre ko world da thola kanda ko nang kanaguma mai mateng pang bai do. Nang sum freelancing hai boni. Freelancing khatan natre nang business ama actual business ama nang help taw adoni. Ko loy yaw kani freelancing de loy apply to bayani. Sidai loy yaw bani. Freelancing khata nat kedre nasagi business ju apply to ya ni go freelancing am na ju kana ni skill angle adoni aduga skill je haira matung de nang business owner da nang help to wa do ilai la rani the freelancing de men la rani okay 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 Bikram Ras su la Bikram Ras ki Bikram Ras ki ko si dum personally dum ai hajar age okay mm okay mm ꯑꯗꯣ ꯃꯌꯥꯝ ꯀꯣꯏꯁꯟꯁꯦ ꯂꯣꯏꯔꯕ ꯃꯥꯜꯂꯤꯀꯣ ꯂꯣꯏꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯣꯏ ꯀꯣꯏꯁꯟ ꯍꯪꯉꯗꯤ ꯑꯝꯇꯪ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯖꯨꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯒ꯭ꯔꯦꯁꯟ ꯀꯩꯅꯣ ꯇꯧꯔꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯣ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯖꯣꯏꯟ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯃꯈꯥꯗ ꯅꯝꯕꯔ ꯄꯤꯔꯝꯕꯗꯣ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯏꯗ ꯇꯧꯖꯔꯒꯦ ꯑꯗꯣ ꯉꯁꯤꯃꯛ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯟꯗꯦꯗꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯍꯧꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯖꯔꯝꯃꯒꯦ ꯀꯣ ꯆꯦꯂꯦꯟꯖꯁꯦ ꯑꯩꯈꯣꯏ ꯍꯧꯔꯁꯤ ꯀꯣ ꯑꯥꯏ ꯚꯦꯔꯤ ꯑꯦꯛꯁꯥꯏꯇꯦꯠ ꯀꯣ ꯇꯨ ꯁꯤ ꯌꯨ inside my school for 60 days challenge. So thank you everyone. Take care.